मैम सिंगमेट्री से दंग लाक्चरी से सिगी ममांग दा उहनजरीबा मैम नुरा फिरेकोन हाइब मफम सिदा मिंग ताम मतम दा मैम अदुम खंगबिरमलानी लंदम सिगी चलचे सिंगी ओइबा फिजोल मखल मखल मैम मफम सिदा फंगे हाइबगी पाव मसु चेंजगे अदुगा अखोई सिंगमेट्री सिगा ngasiगी लाइव सिदा कहीं है याम स्पेशल होइना आइना याम सरप्राइज होइना मैम दा थमजरकपने इचनुपी से ngasi मासे क्लास यावने लंबी दगी आइना हाकन प्रोग्राम चाम थंग चलुसे लंबी दे फारे अदु मान तोंग ngasi di gai thoi मान तोंग gai सिam तोंग मन नुंगाई को केम ngaude यो बम मतम खतंग दि चंगे दा सुमाई तो आइना तमना थोजबसिदा दम ngange तम थोबने अदो इचन से मैम अखोई को तसेंगना आइसे नुरा फिरेकोन गी तौरिबा अखोई मपु जाइगी दि इमानबने अदो माना कोई कहीं है नहीं सिगी मफम सिगी कहीं है नहीं मोई इचल स्ट्रेला सिगा मोई का तुम कहीं है नहीं ममांग दा मोई की डिफरेंट प्रोग्राम कहीं आदा सपोर्ट ताऊ ना बा अदाई दी पुल्ली है ना ना बा तो फैमिली फ्रेंड मरी मता थोक ना बा है तारे को अदाई दा इना दुई दी फरे स्ट्रेला नंग आई चट तैयार रे दुई ताऊ दो सो इना हाई वे स्ट्रेला कौरो ना तो दाई तो नुपी फिजो तो उठपा है आई तो उठपना याद है आई दा यान बीगे ताऊ बने आई यान बदी यान आई पाइरा आगे अदा स्ट्रेला ना खा यान तगदी स्ट्रेला ना खा यान तगदी ngasi की थोरो जो पुंग फार रोई ना स्ट्रेला दो सुमाइन तवे नंगदी अंगोन दो दी नोंग ते इंट्रो ताऊ ती नुरा फिरेकोन हाइमिंग से याम फसई को याम फसे लमदम सिगी कई हाइनी असेंग ममिंग नि हाई तारे ना अदो नंगी चेचे दुददी पाउ दी फावरम वई ताउ दुददी पाउ दी फाउ की ने लाइव कारकदी ना सरप्राइज ओइ दी आइना हाय आइना साउनिंग सिना दा आई वांट को हायरा याबदो हो कइनो बा सिंगम 363 थ्रू देगी चलले जे कइनो आई साउ रे को ममांग थारो रे उना ला चंगरसे ला सिदगी आई सुंगा सिना हान बे चंगदोइ से अदो मोगी याम नुंगाइ बमना गूगल मैप लोकेशन अमा हापमे अदैदा फॉलो तौर लाकपा सिदा ngakho nang am thun changiनु nang budi hana already chatlamina khange yare aina bari gorong thongjan gi ra phirai kon ado ichan sina so knowledge ka tang budi lai haidi ma su moi instagram kai ka ama follow tawna ba jane ado ai di khangde ba sidagi di ka gi doina somna kan thangba site tagi mayam phirai kon haiba site ure aduga maning thangba site tagi na nura haiba site se ure hai ta corner dagi di chap chana nura phirai kon ui aduga sigi hek chambam sida sudum ka khat pham hai tar sida isa nura phirai kon ure ado moi se ka ge hai tar sigi stairs se ka dra amu ba sida ado mayam smiley chanda su khatang ai knowledge tham hoge ko maru apang sing na horen share tawba matam da haidi comment section da share tawe habisi yam phaiba ko khoina sum uba sam nungai jaiba aduga hena important oibadi masagi profile da facebook profile si share tawirani dana share taw matung da screenshot lobiraga ekhoina whatsapp link ama hapeba ko link si da share tawibagi karigumba ekhoida whatsapp group da share taw tari moigi oiba special gift ama thambiyo na I taw da haiga nanga so horen yam phajabane nang loi khang wi ta tawre law changwe law loi phajabane ado yemminaro se mayam da yeng hallo sama mang thar tamna ka khalo ondar kani nanga si di khuni wa mi tong tra male asai bu ko wa mi tong ma da ra kaklo chanu pi singa si di khoni wa mi tong dre aduna ma sigi sigumba keno sida hai tar stair sida am mai na stair sida am gorong thojen hai di hai gra ba idom chang yara ba chalo ai taw di hai ma di video di yaw roi di hai re ba ko ado ma lot le do ma le sum kham dai lak kan ni di hai gra ba ni palam chang chalom khang da share them thank you ado khong ti lo thok ani mai ke chang hello ai ju lo thok ma ke sai sida moi kan am na leมาปานที่ยิ่งดำนาเลยนั่งน่ะซีไอ้ว่ามาให้กี่บาทมีน่ะนั่งชุดจักมันเนี่ยนั่งน่ะไอ้วันดาซิงไม่ทรีซีแต่หายก็เช่าไว้ไม่ได้เช่ากับให้จักมันเนี่ยไอ้ดาสมัยน่ะคุยเจ๊สิ่งอย่างมากว่าสมัยน่ะซิวมาเพิ่มเลยไลฟ์มันจะทาเซบุ้งดีสมัยไลฟ์ทาวันนี้ให้น่ะให้ประตูให้ไว้ใหญ่ครับมีน่ะให้เลิกประตูนั่งยาวบีรกจุดอย่านี่ก็ตัวยาวแต่คุยที่สมัยน่ะเซอร์วิสปีแล้วก็นุ่งไอจารีนี่ก็เนาะดูกันลำดับสิ่งที่เจ๊สิ่งที่สู้ทำให้แบบจักก็ว่ามันต่ำแต่กว่าสิ่งที่มันนุ่งแต่เลยแบบพิจูนมีสิ่งเฮี้ยกว่านี่คุพเจอสิอาตัวซีแมมสิโทนแล้วก็ดีจันทร์สุเรนอันมันนี่ไอ้ยานเมื่อกี้ไอ้เต่าตัวตายดีแต่ว่าอีสังเกตเราชัดไปตัวสิสังเกตเราอุสตัวสิเจ๊งัดตื่นเลยไอ้ก็หลักกันนี่ให้ตรงนี้ก็ไอ้หลักกันนี่ให้ตรงนี้ไอ้เต่าตัวไอ้หลักกันนี่นะให้ไปเนี่ยแบบไลฟ์ท่านี่นะตัวมาตัวแค่โดนนี่ยังชงนี้ใช่นะเดี๋ยวจะไอ้ตัวมันป้าไอ้ว่ามาให้กันไอ้มังอัดแต่ซิไม่ช่วยสิแต่ไอ้ปัจจัยตัวให้มาทำได้ at least ตัวปีมานัดกันนะอีเจ้านัดอีจี้อวดสิอินี่อวดสิอีบูอวดสิไอ้บ่
เพราะฉะนั้นยานนะบางคนน่ะมาพูดนะสมมุติยานว่ามาต้นตัวช่วยไปได้สตูดิโอมาพุ่งพลาดได้ครับอันนั้นขนาดกูมันยังคนบิวในเต้าตัวสุดเป่าปีเนี่ยป่ะอันนั้นมันนู่นเลยตีบัดสมัยนี้จะได้เสร็จแล้วดิสมัยมันได้มุกี้ให้ดิฉันอยู่สมัยเตียงยามปังให้โปรแกรมไก่กามาแต่มาสปอร์ตยามตัวบีกินนะให้ดูก็แฟมิลี่อันนั้นแฟมิลี่เพื่อนด้วยนะสมมติในไอ้คนตัวสุดอิงกิตอันเปรี้ยป่ะเพราะเนี่ยโอ้ยอันนั้นว่าด้วยดีเพราะไอ้น่ะอีจันเซ่แต่มาเอ็มยูได้อะไรกันว่าดีพาร์ตเมนต์ได้จัดประสิทธิ์ฮัลโหลไปลำบีได้น่ะเอ็มบูสต์ตัววันนี้ง่ายคนน่ะง่ายคนโอ้ยอันนั้นยังเพราะเนี่ยสิ่งที่ยังหน่วยอันนั้นไอ้น่ะควายที่ excited โอ้ยจะมาเสียအခုมณีปูด้าฮันเดกี้จะฮีด้าก็ให้นี่small amount of money ให้แต่ยามดาวิดลูกป้าจันนี่ยังเคยจะหุ่มสมัยน่ะbig pay amount ครับแต่ว่าก็ไลบักพาบีขันบกี้ system มาฮันเดจะฮีหลักคนนี้ก็มามังกี้จะฮีด้าดิสิกิจันนบีสิเลยกี่เดือนบัดฮันเดกี้จะฮีสิด้าสิกิจันนบีมาเลยกว่าอันนั้นกิจันนบีสิอามารมณ์ด้าให้ดีไลบักพามาขันละก็ยามดับเสียด้ายามมาเลยบ้าอันนั้นกิมันติดพาซาบ้าอันนั้นไม่ยามกันกูมาขนาดดีเสียซ้ำนะหายไปด้าสิแต่ว่าพิจารณาสิต้องทำไหนเนี่ยดูนะพี่ไอ้คนกี่ดีมีน่ะออเดอร์ร้อยมีแต่เลยบ้าปสักมาควายตะกี้ตังบ้าควายตะกี้พัซบ้าควายตะกี้ยูนิคอยบ้ามา price ทำให้นะคุยตาจับสิยามนุ่งไงบ้าให้ตาเลยอันนั้นticket มักที่ให้เด็ก customer คุยมักตาดุมลูกป้าแกอากินโน่นุ่งเอาสิกี้ serial number ปีบ้า250 rupees ตาจันนี่ยังใครด่าได้ Instagram ได้อุกระเสียงมันอุดรี Instagram ได้อิชู Instagram ได้อุรินี่จับมันชื่ออะไรไอ้ยา yellow color เซ่winner ตัวโอ้ยตัวไอ้สตาร์พัมโอ้winner ดูน่าพังด้วยนี่ก็สิเสียว้าดูลูกป้าจันนี่ยังใครก็ต้องน่าพังด้วยป่ะสวาสลามตัวยันสลุดนะนั่งเสียนั่งเกาหลีสักกี่นะให้ไปตั้งยันสลุดเลยกันดีดามีบุตรไม่อ้ำเลยด้วยชุดดามีตะยันกุมเสียไปจันตะยันสิดายันไปตั้งเลยยันไปตั้งกี่ดาวยิงกันเลยกันด้วยจันกี่สวยไอ้นั่นเนี่ยลูกปัจจันยังใครติเกตต้องกับพี่น้องมาเกนั่งกี่ยาเลยนะลูกปัจจันยังใครปุถุปีละเกตุกะมาพัศยมาจูเซียงโอ้พันิกสุดจักลังงี้สิ่งที่ลูกปัจจันยังใครนับพังด้วยป่ะว้าวอันนี้สิ่งที่ customer ขัดตะกี้ไว้ในโอ้ยด้วยนี่กว่าสิ่งที่ลักพี่ว่า customer สิ่งที่คุณต้องจ่ายโอ้ยด้วยนี่กว่าย้ำพี่ไอ้กันนะกูมาคันนะ gambling กี่แต่แต่ดูพงต้องโตบุษมยาวไว้ให้ป่ะอันนั้น customer สิ่งที่ focus ตัววิแล้วก็สิ่งมันจะฮีมันตั้งหลักปนิงว่าจากกูว่าสิ่งที่คุณต้องจ่ายไปวิเลยก็ย้ำพี่ไอ้บ้าไหมไอ้ยังก็อยากปีด้วยนั่นใช่ price มา first second third and period นี่ consolation เจ50 ว้า50ป่ะ50ฉันนั่งมาโตกราฟตัวปีด้วยจ้ะยังยาวอยู่ว้าวฟาเซเร่ฟาเซเร่มาในตารางมาขึ้นกันเลยแต่ที่ชุดอะไรอย่างเงี้ยงานจะที่ด้วยนี่โอ้ว้าวชื่อทำมิสิ่งจะร้อยน้ำมันกล่าวไอ้ยังสิ่งที่เอาไว้ price อันนั้นสมัยตัวเสียอีจันอิสราเอลแต่ไอ้น่ะให้ hold เรื่องใช้ซุ่มไว้ชาร์ลักก็จะไอ้น่ะเปิด hold เรื่องกว่าคุยสิมีที่สิไลฟ์ทำนั่นหันจุดข้างกันนี่เฟนน่ะมาสันโตสอิเล็กทรอนิกส์ปีนะกว่าดูไหมนะนูราพิริกรเสียสิได้ยิสูนั่งน่ะใครให้ด้วยโน่ไฮโรนั่งอยู่ที่เจ๊เนี่ยให้ได้เลยอันนั้นยิ่งโอ้ยตั้งทำเสียไว้สิฮานะให้ hold ไอ้ตัวจะให้ hold เรื่องกว่าอันนั้นสิไม่ยามสิได้กี่อามาใครบีเกล้านะจากนั้นใครให้นี่หลังจากสิไลฟ์แชร์ตัววิดีโอไม่ยามสิกี่โอ้ยนักขันนะบ้ามาขัดตั้งแต่ไม่ยามตั้งคุดตั้งบีบยากันเถอะบ้าคุยวิวไม่ยามสนุกชีวิตป่วยนั่งก่อนนี่ก็จะเอาไปกิฟต์เชียร์มาทำแบบเด็กที่ชีมาเชียร์ตัวฟซีไก่หน่อยยังไอเชียร์ตัวไอโฟนไก่เลยกันไอยังจะเชียร์ตัวกันมาคุณพ่อจะจริงโง่มาชูเซ่ห่างกันจ้ะห่างพันนี้ชินะควางเส้นแบบมาปั้นได้บ่กว่าดูกับพี่ชินะมุกาเพนดิงั้นไลฟ์เชียร์ตัวไปด้วยสิไก่หน่อยยังพอจะรอเชียร์ตัวเมื่อกี้เว้ยก็ที่ยามมาคงพาได้แข่งมาสู้เตะมายังสุกุมบามาจูเช็ดเราว่าปามาดีดูมาคุยสิเดิมลักปีรอดูนี่ก็จะก็เมื่อกี้ได้ขินาปีนิ่งตาเลยดีกว่าเสียงตัวมาสักคนนั้นเสียงพัสดุเซ่ยังอันนี้ตัวอันนี้เช็ดเองเซ่ชิมยามเชียร์ตัวฉันบีรก็มาใช่มาไม่ได้นะฮะส่วนฮันจุยาบักเลยช่วยในครั้งกันดีกว่าอะไรช่วยหลักการมามองตัวโน้ว่าเจ็ดตัวเชียร์ตัวตัวนั้นมีเรื่องกี่ประเภทงั้นเขาก็นะฮันกินดอสไมน์ตัวแบบ
group ama Hange group ama hange ko group to the changani aduga Rani caption sida hape. aduda join tawra matungda ngai ko ai am ta hai ge mi para pha share tawbodo screenshot ta aduda ai share tawre haina proof oina photo ma thabira ani WhatsApp group sida. WhatsApp group sida aduda gi lottery tor khan toina trada WhatsApp group sida Nura Pirai Kon giveaway. yeah na nura firai kol giveaway haina Atopa phap tharak pa lawde. Ai na da personally ai si share tawre ai tharak pa do invalid oi haiba. group to the nga to Ai akhoi gi group Nura Pirai Kon giveaway group se sida share tawrak pa do adu khatane valid oi do se atopa kaptu karan adu da wathi wari kem changaroi. Akhoi page thazalak ko myam yaw haiba. to nga thara su ya dre adu do spam oi chale kana da. Adu na krai no winner. Sini. 시시나 위너기 호지 Khoi 웃거든. sige. akhoi nga 아, sige ngasi기. Fazare. Se la kari phawi du nang na kari ma phawi hai ta kyam harau ne. ai ya ra ne adum bu grege Ado handa ki sum ke hai ni mayam sum ngau ri phi ma chu do ka hai se la gi ne sum ngau zap ro ma chu. yam thi phazai masayam nan haujikan din ne das main tawe haidi akhoi su dum kaino sumba suit kum je setning idana awaw ba set pase ma trend gi type ta kitang phazare ba kitang yak pasina kaina gumba ne yam phazai adu akhoi gi oina di sum yam chana zai ko la le ni ai La ki winner do hai yeng lo ngam da da ai se la ka thok da ge ma yam pa ma kon zaram ma ne no ai. ibani yana zi ko iche Je na ta ni no. iche ne tragai nau pi ado nupa na power so moi gi kaino da machi manau da dum oi do ni na kwa 에 한덕디 그너 박항는 파워디가 디와디 기프트 짜라그네. Oh. 아드가 그 박항 장하시네 로트리 세트 50 각센 비로 마담 레이디고 아드두가 시다 기 아코이 리본 가 파타는 기니 박항 나가 로라디고 파워가 Oi ba ya bai mu da. 가자나 패킹 로라가는 거 그 밸런타인 데 데서 더 많이 비비 로 chichi di sana dum ibiro ado bu phazana packing di taw ani 아드드나 뭐이 닝어 작고 보면 니나 박항는 파워가나 마이 girlfriend 다 기프트 거 봐야래. 그는 풀 백 떨어가 비르니. Sila sina Third price. Third price. 아, sina first le re 신은 second. ping sina se em ping sam phazai 빙스람 그래서 뭐 ngay siam phong ni ngay hay kay na ngay na yellow siam phong ni ngay hay ba. phazai Aduga si ngay sina consolation ngak tani mapanay ba because si am yaw ri ko mapanay ba chu phasa ba consolation thamba. oh First second third powder na kem tani ngam da ba da wi no. Dun ne Ay di consolation ni si su ko am phasa ba man chu ngak ta thammi bi ni kay na ngay. Consolation yang khai ga yam yam ha ba. Ai di amma di khak taw ri ai to odana. Yang kari gi no yang khai consolation yang kay de tay na de ningol cha ko ba se chahi ama ni di phasa na kong na hodre ba ko. Adugi handak di ningol cha ko ba gi vibe siam mi ngai som lei nei ba ko. Adugi ai na thawai na ai yon da subit ama da ko mo di pining mo da yam na present che yam tang bo hong ba gi na ta ko. consolation mga tang khale har moi mga tang phang bu do ningol cha ko maya yam nungai ja da ba di 50 on tho ba. ningol ga yang gi da mak ta ka yang harau nga sengoi Ado sigi potli ka se Estela na potli yam ba ong to u dre ko te kan. Ma phacha ba ma sia len ge. Kay na gi. We know ga da ba se han yan. Oh yeah adu si ai. sina pink ai ming chen yang ki ka phazai Second gi. yang phazai pink se pink color. Amas na third ki. masai am na na sai ngo si su dong si sai na tro cha ใช่นี่เห็นว่างแต่เนี่ยกำน้ำตันนับปีนาเตียบกว่าเห็นว่าลอยมัก khut yang phazana chang na taw je เห็นกราฟเต็ดเห็นบันเนี่ยบกว่าอะดูนะจากกูบัจจัดปีกกาแต่กี่ดี bridesmaids กกายอะไรดิชินะรักกันนากีซิมแต่มันทั้งแต่งยาหรอ shidi นั่งหลับแอมดาวยากเลย ai na dure si ai na kamai pai do no hai ba. da pa han nyam ta ya Ai right tau na si masana khang na si kana no ko ro di pai da. pink se ngo baby pink ลอยมาเห็นว่าอังแต่เนี่ยสิโลตัสกี้มาองค์เนี่ยบกว่ามาทั้งไปโรงนี่ yang ki ka เรจิจูพัซเซอร์ res na kai na gi vibe ngoi ka kai na na am phazani hai ba da ใช่สิสุเนี่ยยามชุดหุ่นดับบ้าเดี๋ยวดียามชุด จับจ่าย จับจ่ายสิสนะมูจะจับปูบีกี่ค่ะ han gi หันกี่คิดตั้งกี่บ้าหันเดี๋ยวดียาด้วยนี่ oh orange se phazai ngo สิมาชากี่เนี่ยมาซ้ำใส่กันเลยสิกี่ภาษาบ้ามันดีเริ่มถูกปะนี่อะดูกี่ orange ตัวกันเนี่ยนั่งไปยังไงเด็กก็สิกี่ orange พี่เนี่ยนั่งไปให้เลยใช่นะ yam tangam do ma le please Light pa me hai da sidi khat dip changi ko. สิสิกี่พี่เสียมายาหรือไงเดี๋ยวต้องให้เราเลยกี่กว่ามาสุกุลฟุลเลยเนี่ยเล่นเลย Masuk sut ni.
ꯀꯩꯅꯣꯗꯨꯒ ꯄꯣꯂꯤꯁꯤꯒ ꯁꯦꯠ ꯄꯣꯂꯤꯁꯤꯒ ꯐꯅꯦꯛꯁꯨ ꯀꯣ. ꯂꯣꯏ ꯐꯪꯅꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯥ ꯀꯣꯟꯇ꯭ꯔꯥꯁ ꯄꯥꯝꯕ ꯀꯥꯡꯕꯨ ꯑꯗꯒꯤꯗꯤ ꯀꯣꯟꯇ꯭ꯔꯥꯁ ꯅꯠꯇꯕ ꯄꯥꯝꯕ ꯀꯥꯡꯕꯨ ꯁꯤꯒꯤ ꯐꯤꯁꯦ ꯄꯨꯔꯥ ꯐꯨꯜ ꯋꯥꯛ ꯇꯦꯂꯧ ꯆꯅꯥꯒꯤ ꯐꯤꯅꯦꯕꯀꯣ ꯔꯥꯅꯤꯁꯦ ꯑꯗꯣ ꯁꯤꯁꯦ ꯑꯇꯣꯞꯄꯗ 37ꯃꯨꯛ ꯌꯣꯟꯕꯅꯦ ꯑꯩꯅ 27 to 28 ꯁꯤꯗ ꯊꯥꯏꯕ ꯑꯣꯐꯔ ꯇꯤ ꯄꯤꯊꯠꯂꯦ ꯑꯗꯨꯗꯤ ꯄꯨꯔꯥ 10K ꯑꯁꯦꯡꯕꯩꯔꯣ? 10K ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯔꯛꯀꯅꯤꯀꯣ ꯌꯥꯝ ꯊꯤ ꯑꯇꯣꯞꯄꯗ ꯑꯣꯐꯔ ꯄꯤꯔꯦ ꯑꯗꯨꯗꯤ ꯀꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯤꯗ ꯂꯧꯍꯧꯕꯅ ꯐꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯐꯖꯕ ꯌꯥꯝꯅ ꯑꯩ ꯂꯧꯅꯕꯤꯔ ꯇꯥꯏ ꯑꯩꯅ ꯂꯧꯅꯕꯤ ꯇꯧꯗ ꯐꯖꯕ ꯌꯥꯔꯣꯏ ꯌꯥꯝꯅ ꯁꯤꯁꯦ ꯍꯥꯏꯗꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯌꯥꯝ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕ ꯍꯠꯂꯦ. ꯀ꯭ꯋꯥꯂꯤꯇꯤꯗꯅꯦ ꯑꯧ. ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯕꯦꯁ ꯄ꯭ꯔꯥꯏꯁꯇ ꯐꯖꯅ ꯍꯠꯂꯦꯉꯣ ꯄꯨꯔꯥ ꯐꯨꯜ ꯐꯨꯜꯅꯤ ꯍꯦꯚꯤꯅꯤ ꯑꯗꯣ ꯀꯩꯅꯥꯅ ꯏꯜꯂꯗꯤ ꯀꯌꯥꯝ ꯐꯖꯅꯤ ꯑꯩꯅ ꯆꯦꯅꯦꯜ ꯂꯧꯊꯣꯔꯛꯄꯗꯣ ꯑꯗ ꯑꯩ ꯍꯥꯏ ꯑꯁꯤꯗꯤ ꯌꯥꯝ ꯇꯥꯡꯉꯝꯗꯧ ꯃꯥꯜꯂꯦ ꯏꯟꯋꯤꯛ ꯀꯥꯏꯁꯦ ꯍꯥꯏꯒꯗꯧꯕꯅꯦ ꯇꯥꯡꯕꯩꯁꯦ ꯀꯣ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯃꯇꯣꯝꯗ ꯌꯥ ꯂꯩꯔꯝꯕꯗꯣ ꯃꯇꯣꯝꯗ ꯀꯥ ꯑꯆꯧꯕꯁꯦ ꯌꯥ ꯂꯩꯔꯝꯕꯗꯣ ꯑꯗꯨꯅ ꯑꯧ ꯑꯩꯅ ꯀꯩꯅꯥꯒꯤꯗꯣ ꯐꯖꯅ ꯗꯤꯁꯄ꯭ꯂꯦ ꯇꯧꯕꯤꯔꯒꯦꯅꯀꯣ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯂꯩꯔꯤꯌꯦ ꯐꯖ ꯐꯖꯩ ꯐꯖꯕ ꯌꯥꯝꯅ. ꯑꯗꯩ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯌꯥꯝ ꯀꯦꯅꯤꯡꯕ ꯀꯥꯡꯒꯨꯗꯣ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯃꯆꯨꯁꯦ ꯌꯦꯡꯉꯣ. ꯍꯦꯚꯤꯗ ꯀꯩꯁꯜꯂꯒ ꯆꯠꯄ ꯀꯥꯡꯒꯨꯗꯣ ꯐꯖꯕꯅꯤ ꯌꯦꯡꯉꯨꯀꯣ ꯁꯤꯃꯨꯛ ꯌꯦꯡꯁꯦ ꯁꯤꯅ ꯀꯔꯤ ꯀꯔꯤ ꯃꯆꯨ ꯍꯥꯏꯗꯤ ꯃꯆꯨꯗꯣ ꯁꯤꯁꯦ ꯆꯣꯀ꯭ꯂꯦꯠ ꯀꯂꯔ ꯑꯣꯏꯗꯣꯏꯅꯦ ꯆꯣꯀ꯭ꯂꯦꯠ ꯃꯆꯨꯒꯤ ꯑꯣꯏꯗꯣꯏꯅꯦ ꯐꯖꯕꯅꯦ ꯁꯨꯝꯕ ꯁꯤꯁꯨ. ꯃꯆꯨꯁꯦ ꯑꯩ ꯑꯃꯨꯛꯐꯥꯎ ꯏꯟꯗ꯭ꯔꯤꯌꯦ ꯅꯪ ꯎꯠꯊꯣꯛꯒꯦꯔꯥ ꯐꯖꯕꯅꯦ ꯌꯥꯝꯅ ꯋꯥꯈꯜ ꯃꯆꯥ ꯃꯆꯥ ꯊꯣꯛꯒꯦꯔꯥ ꯍꯥꯏꯁꯦ ꯋꯥꯍꯪꯅꯦꯕ ꯅꯠꯇ꯭ꯔꯥ ꯋꯥꯍꯪꯅꯦ ꯋꯥꯍꯪ ꯑꯔꯨꯕ ꯑꯃꯅꯦ ꯍꯪꯉꯤꯁꯦ ꯀꯩꯅꯥ ꯑꯅꯝꯕꯅ ꯁꯤ ꯀꯂꯔꯁꯦ ꯏꯟꯅꯗꯦꯕꯀꯣ ꯐꯖꯩ ꯑꯗꯣ- ꯌꯥꯝꯅ. ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯁꯦ ꯀꯦꯃꯦꯔꯥꯗꯗꯤ ꯈꯪꯗꯦꯕꯀꯣ ꯗ ꯑꯗꯣ ꯑꯁꯦꯡꯕꯗꯅꯦ ꯀꯩꯅꯣ ꯃꯥꯒꯤ ꯅꯠꯇꯦ ꯃꯌꯦꯛꯁꯦ. ꯃꯌꯦꯛꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯂꯣꯟꯕꯅꯦ. ꯑꯗꯨꯒ ꯃꯆꯨꯁꯦ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏ ꯍꯥꯏꯗꯤ ꯔꯦꯗꯁꯨ ꯑꯗꯨꯃ. ꯅꯠꯇꯦ ꯑꯁꯥꯏꯗ ꯑꯗꯒꯤ ꯆꯟ- ꯃꯔꯨꯟꯁꯨ ꯅꯠꯇꯦꯕ ꯄꯨꯔꯥ ꯆꯣꯀ꯭ꯂꯦꯠꯇꯁꯨ ꯆꯣꯀ꯭ꯂꯦꯠ ꯗꯥꯔꯛꯁꯨ ꯅꯠꯇꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯝ ꯐꯖꯩꯌꯦ ꯆꯣꯀ꯭ꯂꯦꯠꯇꯤ ꯍꯥꯏꯗꯤ ꯍꯥꯏꯔꯦ ꯑꯗꯨꯏꯁꯨ ꯆꯣꯀ꯭ꯂꯦꯠꯇ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯊꯣꯛꯄ ꯀꯣꯐꯤꯗ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯃꯥꯅꯦ, ꯂꯥꯏꯠ ꯃꯥꯅꯦ. ꯑꯣꯏꯕ ꯅꯪ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ. ꯂꯥꯏꯠ ꯑꯣꯏꯕꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯃ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯥꯏꯠ ꯑꯣꯏꯕꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯌꯥꯎꯁꯜꯂꯛꯏꯅꯦ ꯁꯤꯁꯨ ꯄꯨꯔꯥ ꯃꯥꯅꯦ. ꯗꯤꯞ ꯍꯥꯏꯔꯒ ꯀꯣꯐꯤ ꯍꯦꯛꯇ ꯗꯤꯞ ꯃꯆꯨꯗ ꯅꯠꯇꯦꯕ ꯅꯠꯇꯦ ꯌꯥꯝ ꯐꯖꯩꯌꯦ ꯀꯩꯅꯣ ꯑꯗꯨꯒ ꯈꯨꯅꯥꯟꯗꯣ ꯐꯖꯕ ꯉꯥꯛꯇ ꯉꯥꯎꯍꯜꯂꯒꯦ ꯃꯁꯦ ꯋꯥꯈꯜ ꯑꯃ ꯑꯣꯜꯍꯜꯂꯁꯦ ꯇꯜꯂꯦ. ꯈꯪꯕꯤꯌꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯦ ꯅꯨꯄꯤꯁꯦ ꯀꯥꯏ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯌꯥꯝ ꯋꯥꯠꯂꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯍꯟꯒꯦ ꯇꯧꯕꯅꯦ ꯔꯦꯠ ꯐꯖꯕ ꯑꯃꯒ ꯌꯥꯜꯍꯜꯂꯒꯦ ꯐꯖꯩ ꯌꯥꯝꯅ ꯊꯣꯛꯂꯛꯑꯦ ꯃꯅꯥ ꯑꯗꯨꯗꯩ Red on red. ꯑꯌꯥ ꯀꯩꯅꯣ ꯔꯦꯠ ꯑꯣꯟ ꯔꯦꯠ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯐꯖꯕꯅꯦ ꯁꯦ ꯅꯪ ꯉꯁꯥꯏꯒꯤ ꯁꯦꯡꯒꯥꯎꯗꯣ ꯁꯤꯗꯤ ꯁꯦ ꯌꯥꯔꯔꯣꯏ ꯌꯦꯡꯉꯣ. ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯒꯦ ꯍꯥꯏꯔꯅꯤ ꯑꯩ ꯁꯤꯁꯨ ꯐꯖꯕꯅꯤꯀꯣ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒꯤ ꯌꯥꯝ ꯍꯪꯉꯦ ꯁꯤꯒ ꯄꯥꯅꯕ ꯐꯤꯒꯦ ꯁꯦꯠꯁꯨ ꯂꯩꯀꯣ ꯃꯆꯨꯁꯦ ꯃꯤ ꯉꯧꯊꯣꯛꯄ ꯔꯦꯠ 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 ꯈꯣꯏꯗ ꯃꯤ ꯉꯧꯊꯣꯛꯑ ꯉꯥꯟꯊꯣꯛꯄ ꯔꯦꯠꯇꯣꯀꯣ ꯅꯥꯝ ꯑꯃꯒ ꯄꯤꯔꯛꯀꯦ ꯁꯤꯁꯦ ꯑꯇꯣꯞꯄꯗ 37ꯗꯒꯤ ꯁꯨꯡꯇꯥ ꯇꯥꯟꯅꯗꯦꯀꯣ 37K ꯃꯌꯥꯝꯅ ꯌꯣꯟꯅꯩꯁꯦꯀꯣ ꯀꯌꯥ ꯌꯣꯟꯒꯦ ꯆꯦꯗ ꯆꯦꯅ 28ꯗ ꯊꯥꯏꯅꯦ ꯑꯗꯨꯗꯤ 9,000 9,000 9,000 ꯈꯦꯠꯅꯗꯣꯏꯅꯦ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯐꯔꯇꯪꯒꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯑꯗꯨꯝ ꯄꯤꯖꯕ ꯔꯦꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯣ ꯀꯩꯅꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯩ ꯑꯣꯐꯔ ꯅꯠꯇꯦ ꯑꯗꯨꯇꯪꯒꯤ ꯅꯠꯇꯦ ꯑꯗꯨꯝ ꯑꯌꯥ ꯔꯥꯅꯤꯗꯤꯅꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ. ꯐꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜꯁꯨ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯅ ꯔꯤꯖꯅꯦꯕꯜ ꯑꯣꯏꯅ ꯌꯣꯟꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯦꯟ ꯑꯣꯏꯅꯀꯣ ꯔꯥꯅꯤꯗꯗꯤ ꯑꯗꯨꯗꯣ ꯌꯦꯡꯉꯣ ꯑꯗꯨ ꯃꯌꯥꯝ ꯐꯖꯔꯦ ꯉꯁꯥꯏ ꯈꯜꯂꯤ ꯃꯌꯥꯝꯁꯦ ꯅꯪ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯒꯦ ꯅꯪ ꯍꯥꯏꯗꯤ ꯃꯆꯨꯁꯦ ꯅꯪꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯉꯁꯥꯏꯗꯩ ꯎꯔꯤꯁꯤꯡꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯂꯣꯏ ꯄꯥꯝꯃꯦꯗꯤ ꯍꯥꯏꯔꯦ ꯑꯗꯣ ꯑꯁꯦꯡꯕ ꯄꯔꯁꯅꯦꯜꯂꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯁꯦ ꯁ꯭ꯇꯦꯂꯥꯒꯤ ꯀꯔꯝꯕ ꯃꯆꯨ ꯑꯁꯤꯒꯤ ꯆꯣꯀ꯭ꯂꯦꯠꯇꯣ ꯌꯥꯝ ꯄꯥꯝꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯣꯀ꯭ꯂꯦꯠꯁꯦ ꯆꯣꯀ꯭ꯂꯦꯠ ꯍꯥꯏꯁꯦ ꯆꯣꯀ꯭ꯂꯦꯠ ꯆꯣꯀ꯭ꯂꯦꯠꯁꯦ ꯊꯥꯖꯗꯅ ꯌꯥꯝ ꯐꯖꯩꯌꯦ ꯃꯥꯒꯤꯗꯤ ꯏꯚꯦꯟ ꯑꯆꯧꯕ ꯑꯃ ꯂꯨꯍꯣꯡꯗꯧ ꯂꯩꯔꯤꯅꯤꯅꯀꯣ ꯉꯁꯤꯁꯦ ꯀꯂꯔꯁꯦ ꯂꯣꯏꯅꯃꯛ ꯏꯟꯖꯜꯂꯧꯔꯒ ꯏꯟꯊꯣꯛꯑꯒ. ꯃꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕꯗꯣ ꯌꯦꯡꯉꯧ ꯌꯥꯔꯦ ꯌꯦꯡꯍꯧꯔꯣ ꯌꯥꯔꯦ. ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯨꯁꯟꯅꯕ ꯀꯂꯔ ꯑꯃ ꯌꯦꯡꯍꯧꯕ ꯌꯥꯔꯦ ꯅꯪ ꯉꯁꯤ ꯑꯩ ꯋꯥꯔꯤ ꯂꯤꯊꯣꯛꯀꯦꯁꯦ ꯑꯩꯈꯣꯏ ꯃꯗꯔꯁ ꯗꯦ ꯇꯧꯕꯀꯣꯗ ꯍꯣꯏ. ꯑꯗꯨꯗꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯩꯅ ꯍꯥꯏꯗꯤ ꯀꯩꯁꯨ ꯉꯝꯗꯦꯕ ꯌꯥꯝꯅ ꯀꯩꯁꯨ ꯃꯃꯥꯒꯤ ꯐꯤꯒ ꯌꯥꯝ ꯂꯩꯕꯁꯦ ꯀꯩꯁꯨ ꯉꯝꯖꯗꯦꯕ ꯑꯩꯅ ꯈꯔ ꯊꯣꯛꯆꯕꯁꯤꯅ ꯈꯔ ꯂꯩꯖꯕ ꯅꯠꯇꯅ ꯑꯗꯨꯗ ꯆꯦꯔꯅꯥꯗ ꯑꯩꯅ ꯂꯥꯛꯑꯒꯀꯣ ꯆꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯂꯩ ꯑꯗꯩ ꯕꯣꯕꯣꯛ ꯑꯗꯒꯤ ꯑꯩꯒꯤ ꯍꯥꯏꯗꯤ ꯅꯦꯅꯦ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯃꯈꯛꯇꯪꯗꯤ ꯂꯩꯕ ꯉꯝꯗꯦ ꯃꯣꯏꯁꯨ ꯂꯣꯏꯅꯃꯛ ꯃꯃꯥ ꯑꯣꯏꯕ ꯉꯥꯛꯇꯅꯤꯅ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯍꯥꯏꯕꯗ ꯆꯦ ꯑꯗꯩꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯅꯪ ꯈꯟꯅꯤꯡꯕ ꯈꯜꯂꯨ ꯍꯥꯏꯔꯒꯅꯦ ꯄꯨꯔꯥ ꯇꯪꯈꯥꯏꯃꯨꯛꯅꯤꯉꯣ ꯇꯥꯕꯤꯔꯤꯗꯣ ꯑꯗꯨ ꯅꯨꯃꯤꯠ ꯍꯣꯏ ꯌꯥꯝꯅ ꯑꯗꯣ ꯑꯃ ꯑꯋꯥꯕꯁꯦ ꯆꯟꯅꯅꯦ
อิชันนิสลาสูมณิปุรกีมิงจัน Mani, ปุรกีนะ mani, 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 mani. ได้จะตูบมังบัทีเดินตัว Mani, maya nushi tungi mangi na tanakwa. Maki imta proud dio ide hadi massage da kwa. Ay adu อะไร ta เรามีแต่ ni. พาเราเปรย์ตุยาตุมยาดิสิเนี่ย Adu na sin nushi yamna. Oh, adu gidi. Ah, maya, mani, mani. Chela bare to. Adu gidi. To shi se amge wo. Is na tayo lo raga ready da mi delivery ta udu ni ถ้าใช้ aduga. สุกเล็กตัวเดียวตัวนี้เห็นพัดใจแต่นั่นปามแต่ไม่ดีคันเดียว Aduga sige se. Koksam phasai Apamba mi gina happy re. Pam da mi gina pam da mi gina hap tre ko. tongan na ko haujikan si je sumai na habbe chatna ba male ko cha สิจะให้เราทุกนี่ก็การดำเนินเราทุกไปยังไปก่อนดูดูก็สิมารักนับประเดี๋ยวค่อยดีดูมาเดี๋ยวค่อยนับปังในรีคอมเมนต์ตัวเดียวไปก่อนปามมันก็ดีมีกับปามมันดีมันต้องยินดีตัวหันบะดูดูก็สิมันดีกันนานนั่นบ้าพี่อยู่ให้กันนานก็ร้อยฟิตแต่ตายบ่ขดบ่ร้อยรวยเลยปีไปก่อนดูก็ตายมันกี่กะก็อินเตอร์เราดิค่อยนออฟเฟอร์ เจล่าซุ่มสมัยตัวไม่ยำนะให้ดิเจล่าในอิลิวฟิโลสิงแสลอยน้ำพัดใจดูมันพัดใจให้ไม่ให้ตัวเองต้องให้ดู ฝึกว่างักจะหันอีเลนกี่ตัวนี่ wa nga tan adu kai no 30 hen 37 mai na 37 38 high bane akhoi che lu hong bada sune da aina akhoi lai ki bakan da dum 30 ga 37 35 mathak te dum oi bane ba che na nga sa hai do ama sigi je 20 ga kya na cha 27 to 27 kai no full work ta de dum ai pina da bane cái nào cái xe nó mình nó full work engineering bộ qua in the đi cái nó phải rồi hay đi mày làm lạc từ ngay đun ta hay đi comment ơi là lạc là đôi ni đôi cái nào nó khi tăng môi đi cái distinct ơi nó hơn ninh bộ đó qua đó nó full work chạm nó hăng nghe đó môi này ninh bộ đó bộ đó nè hay mà margin nhám trong này hai bên sẽ ngâm được qua đó cái môi cái gì ngà gan bánh tàu ấy đó cái đi ai nó bảo mà chú nè SDสิมึงยังสิปิงกี้ปวดลีมาเอากี่ประตูกับจับจานนี่ ใครเลยใคร ปิงกี้ปวดลีดูก็ไปหรอจังแต่วันนี้ sorry สิมารักน้ำมาชาบก็เลยเรียกทริกก็ดีมันเด็กก็อีนี่ก็ถอยนะไก่นานเนี่ยยังแกให้มันนั่นเนี่ยพี่น้ำมาชาเลยถึงไงน้ำมาหันก็อะไรก็ปรบ พัดใจย่ำนะ พันจะวันนี้นะพันเองชุกไก่ชุลไม่เช็ดพังนี่ก็ 真的是不一样。这个才对了，不是这北斗我们调的，真的老有味道，老有味道。那得打那帮他个这帮他。ไม่เอาแต่ซึ่งก็ไม่ใช่ฉันเลยหายเลยพัดใจเลยปักใจเลยหายเลยเกินตัว ตุ้งมา ไม่เอาฉันเสียลาเสียพัดใจว่าพัดใจดาวเราตาย อันกันเลยไม่ต้องวินโน ใช่ บิ ยาลิบสิ่งจะปักใจพัดใจเดียวแต่คอมเมนต์ที่วิดีโอเนี่ย ไอ้ก็ไอ้โหลดครั้งเดียว เรียนยุ่งแต่คอมเมนต์ตัวเอง ไอ้โหลดครั้งนี้ ตุ้งกี่มังกินนั่นดีกว่าไอ้ดิอีจันอีน้องนึกพิเศษละเสไอ้ดิอาเซงเบลทิ้งไหนละข้างนี้หน่อยมีหนึ่งนัดอังไว้ที่ไหนละก็อันนี้aku inau pilih ni cangga ga hai benda te ko asing ma theng ne kan de ko ma nang teng nok la kan ne dum ba ta ni ไอ้ทำไมน้องไอ้ตรงกันนั่นนี่มันรักกันนี่ han dang ne khoi mu ma chu khoi mu ba khoi mu ma chu jang tang ta han ge la ฮันแบบนี้ชิมาจูสิดิ คุยมูมาซูให้พัดใจว่ามีสิ khoi mu ma chu ko e ko si kan la se ฮันพูดถูกปะแต่ดิเจเสียงไม่ให้แกไอ้แกฟังพัดติบุกอ่ะอินแล้วกันแต่ดิพี่เจ rani gi phasa ba din ya อ่ะตัวพี่มากุลให้เจ้าตัวนี้อิลลิบมีตัวสู้ยังดิเป็นตัวเอง ma ne chana gi ma pan ไอ้ได้เจนเลยมันพาเราบุระเออ chana ma ne chana phana phasa ba do chana phasa agra ba do nu pa da season ba da phasa bon de na cha adu ni น่าต้องยันสันวิโร ma ne ma pan tang ja ba hai si kwa si phasa tra ภาษาอันน่ะ tu ไอ้ช่วยเกมมิ่งเซ็นเตอร์ phasa ya khare unique oi na hai dia mai ni ning ba kang gu gi kwa adu ma lai re เย็นแต่น่าว่าเห็นภาษาตรงตัวเอง อาเซียนมันจะดีอันเลย เสียงน่าจะมีเย็นน่าจะเข้าใจแฮม phasa ba ma mam ni ยังปักใจให้ตัวยังปักใจให้ตัววิทยาวิทย์ภาษาเย่ให้ชม แข่งกินวิทยายังชีเจ อันนี้นอกจากผู้จานะภาษาอีสามีให้ชม jam ba ni ส่วนภาษาเย่ว้าวนุสิมาลีกันให้ อย่าไอ้ไก่ อันนั้นเราชมนักภาษาให้ได้ดีที่สารนาปักใจลอยหน้าให้ไอ้น่าให้จันบราให้บ้างจริงๆไม่ใช่60โอ้ยแต่บางอันดำนี่ก็จันนะ ชิงจะไม่360กีวิวร์แมมสไอ้ไม่ถ่ายมาแบบนี่กงพยายามจะงงยามพยแบบ hada black yang an si kwa black phasa ba ma yang ala si อ่ะตัว ko
โคเรียนจุมาในยามปักใจเอ so nice พะจ้า ซิสละไกมาจูบะ black brown black ตะปิงนะตะหันบ่ก็ อ๋อ มาจูจ้ะ พะจ้าบัดนี้ 핑크 블랙 잠자는 자 อันนี้เขาจะดีคอมบิเนชันตัวอย่างนี้ครับ โอ้ 아이디 มาคันเนี่ย normally 아이는 우베세 red kumba black ka di chana idana pink sam phasa ba ako'y maugi phasa ba mo tor kyong ko ako'y maugi mau Yang bong eh. lai tha ba sa maugi yung bayaw vi di ko handang ni ngol cha ko ba chet pa gi ne Ayo, si ma kunnon lau je. se mau ining bayaw di ko ako'y dukan dum lak pi ro nura pe Kunnon kon da do. adu duga mayam discount mayam su pi ni ko ing lau ni masanan ra masaya nale si se atopa da 27 25 to 27 yun na ba ne ako'y da 22 โอ้ aya พูดป่วยกันด้วยนี่มาเพนกันสิชูบยาด้วยนี่ ฮัลโหลจะยังไง ฮัสดะมึงยันจะลเลยชาบีช่วยอินเนอร์บันนี้ก็สิกันเลยสิเห็นจะการเลยชาบีมาชา ai su kaino to yung chi yam na ne ayak po bu dis a cham na pam อาจ je จะซ้ำเรียนมีนั้นพะเจยิ่งลอยแบบมาจูตัวเต็ง ไม่ง่ายจะเป็นเรื่องปกติ พะเจพะเจ มองกี่ตัวอยู่ใช้กัน เอาเยี่ยมเยี่ยม ใช้ไงลอยนับไปอีกให้ได้เชียวอาชีพมันนี่ จะเป็น akai 360 gi family je pang tha tha ga li ko ya de ga แต่พยาเลยมันให้ได้เสียซินเนอร์ไม่360กี่ที่ full support หักตันนี้ให้สิ adune yam phai อันนั้นมวยกี่แต่ว่าต้องคุยกี่ไว้ทำได้ได้ให้ป่ะ มานี่มา กี่ไว้ต้องตั้งไงน้ำสโตร์ก็ใช้กัน to ga to อันนั้นเนี่ยจะสเตรล่าตั้งตั้งอีกกันนะต้องให้ ตั้ง มี ก็เชียร์ต้องกี่ก็ใช้กล้ามสุดตั้งไงให้พี่อยู่เก็บชันดะ เริ่มตั้งให้ lo thok ka hangdo hangdo. ulak ke so akhoi gi se giveaway se adune ngasi share to biraga share to hedi page isage page ta share to re haibai screenshot se lo birani ใช่ครับ isage account ta aduduka sida pikhradai ne da kaino da โน้นเก็บชัน caption da yauba group to whatsapp group to da screenshot ama thabirak taraga de koina hadi kanana do comment ngang to ri wai da location da aduna adugi kaino group to da gi data do lo khalani aduga lottery ot to ne da yam khazar พะเนกคือควางกินนี่ก็ควางได้ทราบอะควางพะเนกมาปานไหนบ่ก็อันนี้สุดเซม พะเจ้าเนี่ยอิงเราแล้วก็เลียมบ่จังจ้ะ ที่เสียอีจำจำมาเชียร์มาจ้ามาคำนั้นพังบางอย่างบางอย่างจ้าเสียว่าเลยสินะจ๊ะดาวอยากได้ดูพังไงดาวอยากแต่ก็ที่พังแต่ adun pa su dum yaw sun ba yai ko da adune kaino noi gi channel bi bi gift copy kya harau du nyo ai ngon da gift copy for kya harau ni แล้วดูป้ามันพอแล้วก็เสร็จแล้วก็ไปทัวร์ที่แก้มฮารา imu mo kana da na as moi gi kaino power ga ko moi mama hoi na ga kai gi no ai ngon da pirak chiri ai da di ai di loi makan di am lei ngo กินอ่ะกันโมทีฟเสียมาคันนี่ที่ฉันมูโรสกินนี่มาก็ ma พะเจ้าตั้งอะไรตั้งจอบว่าปั๊มจะเป็นมิชเลยบ่ก็ เรียนนักถ่าย เรดกับเบสนะ ออเดอร์เรียนนักถ่ายก็เสียภาษาครับ dan nura pirai ko ki aina sum yengak pada thain de su dum che ai de dum lang su lai da ado kaino tawe ba haidi pochai se yeng ba kan che chet lau ba do ado mai oi ado na yam penjei ba hong su hong yi da ga พะเจ้าอันนี้สิอิง give away the only 99ตัวบิกันเนาะให้ดี no 99แต่สิท้าบุทัศน์ละบะดูใหญ่อันนั้นไลฟ์ดูจริงๆท้ากันตัว oh live load jing da live load ga di chang ro da ไลฟ์ดูจริงๆdisable ตัวกัน oh okay ไลฟ์ดูจริงๆ ai em ta bo ke mi noi ba phajai ko si ja sayang na เลยต้องพูดถูกก็ง่ายกว่านี้จะยาว เลยเบกี้ที่ไม่อามาเลยบ่ก็อันเดเลยเบ เล่ กี้ นตัว advance ทำจากกี่ price กันโน้ให้ดี โอ้อันนั้นเสียงอันนั้นให้ดูเก18,500 the offer actual price 22,500 เว้ยไก่นกกิ้วไก่นกสิมันสิกี่ตัวดีไก่นกเราทุก ai zo อันนั้นรอที่ฉันเนี่ยไก่นากันแล้วจะมาปั๊มจะประกันกูกี่ที่ชุนนามาก็อัลลัมนี่ไก่นากี่ดีมันเด็กก็ไม่นามาสิทหารนี่ยังเจอบลาวสุดจะเขาเกี่ยนเนี่ยอันดูกี่พี่นาไอ้ที่สุดมาเสียมาให้มันตั้งจังงี้นะที่ชาวคนไทยมันตั้งจังงี้ตัวนามาขลุ่มขลังก็สุดชาวไปว่านี่นะไอ้ที่ไก่นากี่ทำนายแบบนี้จะนิสัยลากี่ให้
ꯍꯩꯖꯤꯡ ꯄꯣꯠ ꯅꯨꯃꯤꯠꯇꯣ ꯐꯖꯗ ꯌꯥꯄꯣꯟꯇꯦꯅꯦ ꯌꯥꯄꯣꯟꯇꯦꯕ. ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯗꯣ ꯐꯖꯗ ꯌꯥꯄꯣꯟꯇꯦ ꯆꯥꯛꯀꯧꯕꯗ ꯐꯖꯗ ꯌꯥꯄꯣꯟꯇꯦꯗꯅ ꯈꯨꯗꯛꯇ ꯂꯩꯕ ꯐꯪꯉꯣꯏ ꯍꯥꯏꯕ ꯗ꯭ꯔꯦꯁꯁꯦ ꯋꯥꯠꯂꯤꯉꯩꯗ ꯁꯤꯟꯅꯔꯤꯅꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯣ ꯀꯩꯅꯣꯁꯨ ꯂꯩꯕꯅꯦ ꯆꯦꯒꯤ ꯀꯩꯅꯥꯒꯤꯁꯨ ꯁꯦꯠ ꯑꯃꯨꯛ ꯑꯃ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯕꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯩꯅꯥꯁꯦ ꯅꯨꯡꯁꯤꯕꯅꯦ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯍꯥꯏꯗꯤ ꯀꯩꯅꯥꯁꯦ ꯄꯩꯁꯥ ꯈꯔ ꯋꯥꯖꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤꯗꯤ ꯄꯩꯁꯥ ꯈꯔ ꯀꯣꯝꯕ ꯀꯩꯅꯥꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯂꯣꯏꯅꯃꯛꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯀꯩꯅꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯁꯦ ꯅꯨꯡꯊꯤꯟ ꯄꯨꯡ 3ꯗꯩꯅ 6 ꯐꯥꯎꯁꯦ ꯄꯨꯔꯥ ꯀꯥꯏꯊꯣꯛꯑꯦ ꯃꯣꯏꯅ ꯊꯥ 2-3ꯒꯤ ꯃꯃꯥꯡꯗ ꯐꯤ ꯁꯤꯡꯕ ꯂꯥꯛꯑꯒꯗꯤ ꯀꯁꯇꯃꯥꯏꯖꯦꯁꯟ ꯐꯤ ꯑꯃꯠꯇ ꯂꯧꯗꯦ ꯑꯗꯨꯗꯨꯒ ꯃꯣꯏꯅ 50,000나 ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯠꯁꯦ ꯁꯦꯝꯕꯤꯌꯨ 70,000ꯒꯤ ꯄꯦꯀꯦꯖ ꯁꯦꯝꯕꯤꯌꯨ ꯑꯗꯩ 1 lakꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯁꯦ 3 ꯊꯣꯛꯅ ꯊꯝꯕ ꯑꯗꯣ ꯀꯩꯅꯥꯅ ꯆꯨꯁ ꯇꯧꯖꯒꯗꯧꯕ ꯀꯩ ꯌꯥꯎꯗꯣꯏꯅꯣ ꯆꯦ ꯑꯗꯨꯗ ꯐꯤꯒꯦ ꯔꯥꯅꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒꯤ ꯑꯗꯒꯤꯗꯤ ꯀꯨꯟꯗꯣ ꯂꯦꯡꯕꯒꯤ ꯑꯗꯨꯗꯨꯒ 3ꯅꯦ ꯌꯥꯎꯗꯣꯏꯁꯦ ꯃꯨꯀꯥ ꯁꯨꯠꯀ ꯀꯩꯅꯣ ꯑꯗꯨ ꯂꯣꯏ ꯁꯨꯗ꯭ꯔꯣ ꯂꯣꯏ ꯁꯨꯅ ꯌꯥꯎꯗꯣꯏꯅꯦ ꯑꯗꯨꯅ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯚꯦꯂꯨ ꯑꯣꯏꯔꯅꯤ 50,000ꯗ ꯑꯗꯩꯗꯤ 70 ꯃꯥꯅꯦ ꯃꯥꯅꯦ ꯂꯥꯛꯇ ꯌꯥꯔꯛꯄꯒ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯣ ꯃꯥꯒꯤ ꯍꯥꯏꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯄꯤꯅꯕ ꯀꯨꯖꯕꯒꯤ ꯐꯤꯁꯦ ꯁꯤꯁꯤꯅ ꯈꯤꯇꯪ ꯐꯖꯍꯜꯂꯒ ꯑꯗꯒꯤꯗꯤ ꯀꯨꯟꯗꯣ ꯂꯦꯡꯕꯩꯁꯤꯅ ꯈꯤꯇꯪ ꯃꯤꯅꯤꯃꯦꯜ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯄꯨꯂꯞ ꯁꯦꯠ ꯁꯥꯕꯤꯕ ꯏꯁꯥꯒꯤ ꯕꯖꯦꯠꯇ ꯑꯗꯨꯝ ꯌꯥꯅꯕꯗꯣ ꯑꯗꯨꯗꯨꯒ ꯑꯗꯒꯤꯗꯤ ꯃꯧ ꯃꯌꯥꯝꯅꯅꯦ ꯖꯇ꯭ꯔꯥ ꯄꯨꯕꯤꯒꯤ ꯍꯪꯕꯁꯨ ꯌꯥꯎꯋꯦ ꯌꯥꯝ ꯆꯝꯃꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯂꯥꯏꯖꯥꯝ ꯑꯣꯏ ꯖꯇ꯭ꯔꯥ ꯄꯨꯕꯤꯉꯩꯅ ꯑꯗꯩ ꯄꯣꯠ ꯄꯨꯕꯤꯉꯩꯅꯀꯣ ꯁꯤ ꯑꯌꯥꯛꯄ ꯀꯂꯔꯁꯤꯁꯨ ꯁꯤꯖꯤꯟꯅꯗꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯆꯝꯅ ꯐꯖꯕ ꯇꯥꯟꯅꯔꯛꯏꯅꯦꯕ ꯁꯤꯒꯤ ꯃꯥꯅꯦ ꯃꯥꯅꯦ ꯂꯝꯁꯤꯗꯗꯤ ꯑꯗꯨꯗꯨꯒ ꯕꯣꯔ ꯃꯃꯥ ꯁꯥꯕ ꯃꯧ ꯅꯍꯥ ꯂꯩꯗꯅꯀꯣ ꯃꯃꯥ ꯑꯣꯏꯕꯒꯤ ꯐꯝꯍꯟꯕꯗꯣ ꯑꯗ ꯃꯣꯏꯅꯁꯨ ꯌꯥꯝ ꯄꯥꯝꯕ ꯐꯤ ꯁꯨꯝꯕꯁꯨ ꯌꯥꯝ ꯃꯆꯨ ꯐꯖꯩ ꯌꯥꯝꯅ. ꯗꯤꯖꯥꯏꯟ ꯃꯆꯨ ꯇꯧꯕ ꯃꯈꯜ ꯃꯌꯥꯝ ꯂꯩꯀꯣ ꯑꯩ ꯅꯩ ꯁꯦꯂꯥꯅ ꯕꯣꯔ ꯃꯃꯥꯒ ꯁꯥꯔꯛꯈꯤꯗꯣꯏꯅꯤ ꯑꯝꯇꯪ ꯌꯥꯜꯂꯣ ꯁꯤ ꯑꯝꯇꯪ ꯂꯧꯕ ꯌꯥꯜꯂꯣ ꯂꯥꯛꯑꯒꯦ ꯌꯥꯝ ꯐꯖꯩ ꯀꯂꯔꯁꯦ ꯍꯌꯦꯡꯋꯥꯏꯒꯤꯗꯃꯛ ꯍꯧꯖꯤꯛꯇꯩ ꯂꯧꯁꯜꯂꯒꯦ ꯃꯇꯝꯗꯨꯗꯗꯤ ꯑꯇꯣꯞꯄ ꯂꯥꯛꯀꯅꯤꯌꯦ ꯑꯁ ꯑꯗꯨꯁꯨ ꯇꯜꯂꯦ. ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯏꯆꯜ-ꯏꯆꯦꯁꯤꯡꯁꯦ ꯑꯩꯅ ꯐꯪꯖꯕ ꯅꯣꯂꯦꯖꯇꯅꯦ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯐꯦꯁꯟ ꯍꯣꯡꯉꯤꯗꯣ ꯆꯨꯝꯃꯦ ꯍꯥꯏꯕ ꯃꯥꯅꯦ, ꯃꯥꯅꯦ. ꯂꯤꯂꯥꯗ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯥꯅꯦ. ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯍꯥꯏꯕꯗꯣ ꯐꯥꯒꯤꯅꯦ ꯀꯥꯏꯅ ꯈꯜꯂꯦꯕ ꯃꯣꯏ ꯁꯨꯝ ꯑꯍꯟꯕ ꯄꯥꯝꯕꯒꯤ ꯑꯅꯧꯕ ꯄꯥꯝꯕꯒꯤꯅꯦꯅ ꯈꯜꯂꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯁꯨꯃꯥꯏꯅ ꯁ꯭ꯇꯣꯔꯒꯨꯝꯕ ꯁꯨꯝ ꯆꯠꯂꯛꯄ ꯃꯇꯝꯁꯤꯗꯗꯤꯅꯦ ꯃꯃꯥꯡꯗ ꯀꯥꯞꯄꯨꯕ ꯑꯩꯈꯣꯏ ꯐꯤꯖꯣꯜꯁꯦ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦꯕ ꯗꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯔꯣꯔꯥ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯦ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯅꯦ ꯑꯗꯨꯗꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦ ꯑꯗꯣ ꯑꯦꯚ꯭ꯔꯤ ꯋꯤꯛ ꯈꯨꯗꯤꯡꯒꯤ ꯑꯅꯧ ꯑꯅꯧꯕ ꯏꯅꯣꯚꯦꯇꯤꯚ ꯑꯣꯏꯕ ꯗꯤꯖꯥꯏꯟ ꯌꯥꯝ ꯄꯨꯊꯣꯛꯑꯦ ꯍꯥꯏꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯑꯣꯕꯁꯣꯂꯦꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯗꯤꯖꯥꯏꯟꯁꯤꯡꯁꯦ ꯐꯖꯩ ꯑꯁꯤꯁꯨ ꯃꯁꯥ ꯑꯅꯧꯕꯅꯤꯀꯣ ꯃꯥꯅꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤꯁꯨꯅꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯂꯨꯍꯣꯡꯕꯗ ꯆꯪꯕ ꯅꯨꯄꯥ ꯃꯌꯨꯝꯅ ꯂꯩꯗ ꯌꯥꯗꯕ ꯄꯣꯠ ꯂꯣꯏꯅꯃꯛꯁꯦꯀꯣ ꯃꯣꯟꯇꯦꯛ ꯊꯥꯡꯗꯣꯛꯄꯤꯒꯤ ꯐꯤ ꯄꯤꯅꯤ ꯑꯗꯩ ꯀꯩꯅꯥ ꯆꯤꯡꯊꯣꯔꯛꯄ ꯃꯤꯒꯤ ꯄꯤꯅꯤ ꯄꯣꯠ ꯄꯨꯕꯤ ꯃꯃꯥ ꯑꯍꯨꯝ ꯉꯥꯊꯥꯕ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯐꯪꯉꯤꯀꯣ ꯑꯗꯨꯒꯤ ꯁꯦꯠꯇꯣ ꯑꯩꯈꯣꯏꯗꯒꯤ ꯂꯣꯏ ꯂꯧꯔꯗꯤ ꯕꯣꯔ ꯃꯃꯥꯒꯤ ꯒꯤꯐ ꯑꯃ ꯑꯩꯈꯣꯏꯅ ꯇꯧꯋꯦ ꯑꯩꯁ ꯕꯣꯔ ꯃꯃꯥꯒꯤ ꯃꯌꯥꯝ ꯅꯨꯔꯥ ꯐꯤꯔꯩꯀꯣꯜ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯗꯣꯛꯍꯧꯒꯦ ꯑꯗꯒꯤꯗꯤ ꯁꯤꯁꯤꯅ ꯀꯩꯅꯥ ꯃꯃꯥꯅ ꯀꯦꯅ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗ ꯉꯧꯔꯣꯛ ꯉꯧꯕ ꯐꯤ ꯑꯃ ꯏꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯃꯥ ꯌꯥꯝ ꯃꯥꯜꯂꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯉꯝꯖꯔꯦ ꯀꯩꯅꯥ ꯃꯃꯥꯁꯤꯡꯁꯦ ꯀꯩꯅꯥ ꯃꯃꯥ ꯍꯥꯏꯔꯒꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯗꯧ ꯃꯥꯜꯂꯤꯗ ꯀꯃꯥꯏꯅ ꯇꯧꯅꯨꯗ ꯑꯗꯣ ꯕꯣꯔꯒꯤ ꯃꯃꯥꯅ ꯍꯩꯖꯤꯡꯄꯣꯠꯇ ꯏꯟꯕꯗꯤ ꯌꯥꯏꯀꯣ ꯁꯦ ꯍꯣꯏ ꯁꯤꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯣ ꯁꯤꯁꯦ ꯁꯤꯒꯤ ꯐꯤ ꯑꯉꯧꯕꯁꯦ ꯎꯠꯂꯤꯀꯥꯟꯗꯅꯦ ꯃꯔꯛ ꯊꯠꯅ ꯑꯩ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯍꯧꯔꯒꯦ ꯃꯥꯏꯕꯝ ꯀꯨꯝ ꯑꯁꯦꯡꯕꯁꯦ ꯕꯣꯔ ꯃꯃꯥ ꯀꯩꯅꯥ ꯃꯃꯥ ꯑꯗꯨꯒ ꯀꯩꯅꯥ ꯃꯁꯥꯃꯛꯁꯨ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅꯅꯦ ꯃꯥꯏꯕꯝ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯝ ꯀꯨꯝ ꯊꯝꯕꯥꯜ ꯂꯩꯈꯣꯛꯁꯦ ꯑꯃꯃꯝ ꯊꯝꯕ ꯂꯣꯏ ꯄꯥꯝꯅꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯃꯥꯏꯕꯝ ꯀꯨꯝ ꯍꯥꯏꯁꯦ ꯅꯪ ꯈꯪꯕ꯭ꯔꯣ ꯃꯥꯏꯕꯝ ꯀꯨꯝ ꯍꯥꯏꯁꯦ ꯃꯥꯁꯨ ꯉꯁꯤ ꯇꯥꯛꯊꯔꯒꯦ ꯑꯩꯅ ꯃꯥꯏꯕꯝ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯗꯣ ꯀꯨꯝ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯐꯅꯦꯛꯅ ꯑꯗꯣ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯏꯁꯝ ꯁꯝꯅꯅꯦ ꯁꯝꯇꯛꯅ ꯍꯥꯏꯔꯕꯗ ꯃꯥꯏꯕꯝ ꯀꯨꯝ ꯍꯥꯏꯁꯦ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯐꯅꯦꯛꯁꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯀꯨꯝ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯐꯅꯦꯛꯁꯦ ꯁꯥꯕ ꯀꯨꯝ ꯃꯇꯝꯗ ꯍꯥꯏꯁꯦ ꯆꯍꯤꯒꯤ ꯀꯨꯝꯗꯣ ꯅꯠꯇꯦꯕ ꯅꯠꯇꯦ ꯑꯗꯨꯅ ꯂꯪꯁꯦ ꯍꯥꯏꯗꯤ ꯁꯟꯊꯤ ꯇꯥꯜꯂꯒ ꯌꯥꯝ ꯋꯥꯅ ꯄ꯭ꯔꯣꯁꯦꯁꯁꯦ ꯈꯔ ꯁꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯁꯦ ꯆꯍꯤ 10ꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯒꯥꯔꯦꯟꯇꯤ ꯇꯧꯒꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯁꯥꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯈꯪꯕ ꯑꯍꯟꯉꯩꯗꯤ ꯂꯣꯏ ꯈꯪꯉꯅꯤ ꯃꯥꯏꯕꯝ ꯀꯨꯝꯇꯪ ꯄꯟꯕꯗ ꯃꯥꯏꯕꯝ ꯂꯩꯀꯥꯏ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯁꯥꯕ ꯍꯩꯇꯦ ꯃꯦꯟ ꯑꯣꯏꯅ ꯑꯗꯣ ꯁꯥꯕꯤꯅꯕ ꯃꯤꯁꯨ ꯌꯥꯝ ꯂꯩꯇꯦ ꯂꯩꯀꯥꯏꯁꯦ ꯍꯥꯏꯗꯤ ꯀꯅꯥꯗꯩ ꯇꯝꯃꯨꯏꯅꯣ ꯑꯗꯣ ꯃꯣꯏꯁꯦ ꯊꯥꯏꯅꯒꯤ ꯑꯍꯟ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯏꯕꯣꯛ ꯍꯣꯏꯒꯤ ꯃꯇꯝꯗꯒꯤꯅꯦꯀꯣ ꯑꯗꯨꯝ ꯑꯍꯜ ꯂꯃꯟꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯝꯃꯒ ꯂꯥꯛꯈꯤꯕꯗꯒꯤ ꯑꯇꯩ ꯃꯐꯝꯗꯗꯤ ꯍꯩꯇꯕꯒꯤ ꯁꯥꯟꯅꯗꯦ ꯁꯨꯝ ꯇꯥꯛꯄꯤꯈꯤꯕꯗꯣ ꯌꯨꯇꯨꯕꯇ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜ ꯂꯩꯕꯗꯤ ꯅꯠꯇꯦ ꯀꯅꯥꯗꯩ ꯇꯝꯃꯨꯒꯦ ꯁꯤꯅꯤ ꯑꯍꯟꯗꯒꯤ ꯇꯝꯕ ꯑꯣꯏꯗꯣꯏꯅꯦ ꯖꯦꯅꯦꯔꯦꯁꯅꯦꯜ ꯑꯗꯨꯝ ꯄꯥꯁ ꯗꯥꯎꯟ ꯇꯧꯕ ꯃꯥꯅꯦ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯗꯨꯒ ꯃꯥꯁꯦ ꯁꯨꯕꯁꯨ ꯌꯥꯏꯀꯣ ꯑꯇꯩꯒꯤ ꯃꯁꯂꯥꯏ ꯐꯅꯦꯛ ꯃꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯁꯦꯠꯅꯩꯁꯤꯅ ꯁꯨꯕ ꯌꯥꯗꯕ ꯃꯆꯨ ꯀꯣꯛꯏꯗ꯭ꯔꯥ ꯃꯆꯨ ꯁꯤꯒꯤ ꯃꯆꯨ ꯁꯨꯡꯀꯣꯛ ꯀꯣꯛꯑꯔꯣꯏ
ꯁꯨꯕ ꯌꯥꯗꯣꯏꯅꯦ 제주 ꯑꯩꯁꯦ ꯃꯥꯏꯕꯝ ꯑꯗꯨꯅꯦ ꯄꯠꯂꯥꯎ ꯅꯤꯡꯁꯤꯡꯉꯛꯏꯅꯦ ꯑꯩꯅ ꯑꯗꯨꯅꯦ ꯑꯩ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯂꯩ ꯇꯥꯛꯄꯤꯔꯝꯗꯦ ꯑꯗꯩꯗꯤ ꯏꯁꯇꯦꯂꯥꯁꯨ ꯃꯉꯥꯏꯔꯦ ꯃꯉꯣꯟꯗꯁꯨ ꯌꯥꯝ ꯂꯩ ꯇꯥꯛꯄꯤꯔꯝꯗꯦ ꯑꯗꯣ ꯃꯔꯝ ꯈꯔ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯅ ꯀꯅꯥꯅ ꯇꯥꯛꯄꯤꯔꯝꯒꯦ ꯑꯍꯜ ꯂꯃꯟ ꯇꯥꯛꯄꯤꯔꯝꯃꯦ ꯑꯍꯜ ꯂꯃꯟ ꯁꯨꯝ ꯇꯥꯛꯄꯤꯔꯝꯃꯦ ꯃꯔꯝꯁꯦ ꯈꯪꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯀꯣꯟꯅ ꯂꯥꯛꯑꯀꯥꯟꯗ ꯋꯥꯈꯜ ꯇꯥꯔꯦ ꯑꯩꯅ ꯄꯠ ꯅꯤꯡꯁꯤꯡꯉꯛꯏꯅꯦ ꯂꯥꯏꯗꯤ ꯑꯣꯏꯈꯤꯕꯅꯦ ꯑꯗꯣ ꯑꯩ ꯁꯨꯝ ꯋꯥ ꯑꯃ ꯍꯪꯖꯒꯦꯕ ꯍꯧꯖꯤꯛꯇꯤ ꯃꯥꯔꯀꯦꯠꯇ ꯀꯣ ꯁꯦꯂꯥꯅ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯃꯥꯏꯕꯝ ꯀꯨꯝꯁꯦ ꯑꯅꯤꯃꯛ ꯑꯗ ꯁꯤꯅ ꯃꯥꯏꯕꯝ ꯐꯤꯒꯦ ꯁꯤꯅ ꯃꯥꯏꯕꯝꯒꯤ ꯀꯨꯝ ꯃꯥꯏꯕꯝ ꯀꯨꯝꯁꯤꯒꯤ ꯋꯥꯔꯤ ꯍꯥꯟꯅ ꯁꯥꯁꯦ ꯃꯥꯏꯕꯝ ꯀꯨꯝꯁꯦ ꯄꯥꯏꯌꯨ ꯃꯥꯏꯕꯝ ꯀꯨꯝꯁꯦ ꯏꯆꯜ ꯏꯁꯇꯦꯂꯥꯅ ꯁꯦꯠꯂꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯩ ꯍꯥꯏꯅꯤ ꯃꯥꯏꯕꯝ ꯀꯨꯝ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯆꯨ ꯀꯩ ꯍꯥꯏꯒꯦ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯅꯣꯔꯃꯦꯜ ꯊꯝꯕꯥꯜ ꯂꯩꯈꯣꯛꯇꯣ ꯁꯦꯠꯂꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯌꯥꯏꯐꯕꯒꯤ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯅꯣꯡ ꯇꯥꯔꯛꯑꯦꯅ ꯈꯜꯂꯁꯤ ꯏꯁꯇꯦꯂꯥꯒꯤ ꯐꯤꯕꯝ ꯀꯩ ꯑꯣꯏꯅꯤ ꯑꯇꯣꯞꯄꯒꯤ ꯐꯤꯕꯝ ꯀꯩ ꯑꯣꯏꯅꯤ ꯍꯥꯏꯕ ꯑꯇꯣꯞꯄꯒꯤꯅ ꯐꯅꯦꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯦꯠꯅꯕ ꯌꯥꯔꯔꯣꯏ ꯃꯆꯨ ꯂꯣꯏ ꯆꯥꯏꯊꯔ ꯀꯣꯛꯈ꯭ꯔꯅꯤ ꯅꯣꯡ ꯆꯣꯠꯄ ꯌꯥꯗꯦ ꯅꯣꯡ ꯆꯣꯠꯄ ꯌꯥꯗꯦ ꯑꯗꯨꯕꯨ ꯏꯁꯇ꯭ꯔꯦꯂꯥꯒꯤꯅ ꯑꯗꯨꯒ ꯃꯥꯒꯤꯁꯤꯅ ꯅꯣꯡ ꯆꯣꯠꯂꯁꯨ ꯀꯩꯁꯨꯝꯇ ꯃꯆꯤꯗꯦ ꯑꯗꯨ ꯁꯤꯒꯤꯅꯤꯀꯣ ꯃꯦꯟ ꯑꯣꯏꯅꯀꯣ ꯃꯌꯥꯝꯅ ꯄꯥꯝꯅꯩꯁꯤꯁꯨ ꯑꯗꯣ ꯁꯟꯊꯤꯒ ꯇꯧꯋꯦ ꯍꯥꯏꯗ ꯁꯟꯊꯤ ꯃꯔꯝ ꯅꯝꯕ꯭ꯔꯥ ꯀꯩꯝꯇ ꯅꯝꯃꯣꯏ ꯅꯝꯗꯦꯍꯦ ꯅꯝꯗꯦ ꯁꯨꯡꯅꯝ ꯅꯝꯗꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯂꯩꯕꯅꯦ ꯁꯟꯊꯤꯁꯨ ꯆꯨꯝꯅꯒꯤ ꯁꯟꯊꯤꯗꯣ ꯅꯠꯇꯦꯀோ ꯍꯥꯏꯗꯤ ꯃꯅꯥ ꯃꯁꯤꯡ ꯉꯥꯛꯇ ꯆꯥꯕ ꯒ꯭ꯔꯤꯟ ꯀꯂꯔ ꯑꯣꯏꯕꯁꯦ ꯁꯤꯁꯤꯅ ꯇꯧꯔꯒ ꯇꯧꯗꯣꯏꯅꯦ ꯉꯧꯔꯣꯛ ꯉꯧꯅ ꯁꯨꯔꯀꯥꯟꯗ ꯃꯆꯨ ꯃꯥꯅꯦ ꯃꯥꯅꯦ ꯍꯥꯏꯗꯤ ꯁꯟꯊꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯁꯣꯔꯣꯛꯇ ꯍꯦꯛꯇ ꯇꯥꯕꯗꯣ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯎ ꯋꯥ ꯃꯐꯝ ꯐꯖꯅ ꯃꯅꯥ ꯃꯁꯤꯡ ꯍꯧꯕꯃꯐꯝꯗ ꯁꯟ ꯊꯥꯗꯣꯛꯑꯒ ꯆꯥꯕꯗꯣ ꯃꯣꯏꯅ ꯑꯗꯨꯒꯤ ꯁꯟꯊꯤꯗꯣ ꯑꯗꯨꯝ ꯎꯕꯗ ꯈꯪꯕ꯭ꯔꯥ ꯆꯦ ꯈꯪꯕꯅꯤ ꯁꯤꯁꯦ ꯑꯍꯟ ꯑꯃꯗꯤꯅꯦ ꯑꯍꯟ ꯊꯥꯏꯅꯒꯤ ꯑꯍꯟ ꯑꯃꯗꯤ ꯇꯥꯞ पाइबदे खंगनी अदो पोलोई सेटना लुहोंग कईनादीने पाइबसे आई वाम थाइजगे इस्टेलासु मसीसु लेक्शन बिरी को आइना सुम पुरगा लागासु मयांगिदी तसेंगना मादे स्पेशल इनवाइटीज ने माने माने अदो आइना सुम खंगनजनी बई चल मतुंग द करिगुंबा फिगे हाइबनी को सिनकुम अमद्र फिगे हाइबा कमनली चटनबदो सिग मसक्ति माना दोइने बा अदो ता पाइबदा कमाई खंगदोइनो हाइबदो चंद खतंग नॉलेज तापियो ता पाइबदा ने मचु खेनब्रा मचु ममेन लोय माननी अदुगा सिदा पुंग्री जे सिसे माइबमगा अतोपगा मानरोय बसिदा लंग सिजिनाइसे को पुंग्री चटपा कवे सिदा पुंग्री चलिसे को अदुगी सिला नंग खंगबो पुंग्री हाइजा ngasi khangjalo am ta hero pungri se kai ne ba sida chaliba loli se pungri kawe bako sina lon ro si se ne khutna ngakta ne khutna ngakta khwang sare pungri kawe ada si lang se mai bamga atei ga manaro atei di matu thokpa khotpa yaw kani ko ada si gi se hayeng na chahi निपान मापन मतुंग आई फनेक सुगुम मा लैगी बनिने इचागी बोर इचा नुपा खाइदि इचा लुहोंगा कांदने बोर मामा ओर कान सेट के न पुथरपो मतन मची सुंगनेंग लेंगा मोइबो ए सीरीज अदुम सुमाइ दुम केतन लेरमनी आइगोंदगी हनबा फनेक हुजिपो लैरी अद अखोइगी इनी इंडोनगी आइगोंदगी हनबा फनेक सिदा मची लेंगी याम सिवारी अदुना हाइदि नुपी ओइन पोगदी को ngamjaragadi sugumba ama thamjangbe mamal se kamai mamal se loan ba complete loyer kanda khoina 20 da thaba 20000 da pura mathak makha khut ado sidi punsi chu panate charo sorol thanam ba adom ai gi iboki phane huji ai gi imana set ba sumaina yam nushi na mapan da bu khara pi ko ado mapan picture ga su phane tu gi nushi ba phane tu gi magun yam leibagi ko adumaina ta hole aduna makaina na luhong bada poloi seta bangai gidi sigi phanek che thawaina singe adu si khudak ta leiba phangde ko akhoi da tha ani na trag ahum gi mamang da order tawbir ka do apamba machu ya u na traga wa khulu haibado haibirak to ado mai bangkum se mai variety haigadra si mapan se change to matam da different style oigadra kamai na haidi sumaina chap mana dum sabra tra mapan se hongdo hongjin tawra kamai mapan se mi khara na khara pa an biu haigadi sabada mapan khara pa alorani aduga sigi kumji gi oina di mayam na yam kana pak pa pam na de ahan or bu set pa yana ba na chap chabi ni si se chap chabi se dum tong nei bu ko kum gi oina aduga sina phige si wari jo gas mon du Australia du su u lawra dun ai su khang hori ado aina sum kera tong janing ba se siguma phanek si di badhan tham ba baw da yani yai lawi chumi ai yam lai yani sigi phanek chu ado akhang ma yelong ni ko khang da mi di banda lawe chumi ana tang gi achin bagi lising manga gi tara gi ko haidi macha gi kai gi kenom darkar le padane badhan tham badane mina sana ga chamane
ꯑꯩꯌꯥ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯅꯥꯁꯤ ꯂꯦꯝ ꯃꯥꯡꯗꯦꯅ ꯃꯨꯀꯥꯁꯤ ꯁꯅꯥꯅꯤ ꯍꯥꯏꯅꯗ꯭ꯔꯥ ꯁꯨꯗꯣꯛꯑꯒ ꯑꯗꯨꯝ ꯍꯜꯂꯦ ꯑꯗꯨꯅꯦ ꯃꯨꯀꯥ ꯁꯅꯥꯅꯤ ꯍꯥꯏꯁꯦ ꯁꯤ ꯐꯤꯒꯦꯁꯦ ꯂꯝ ꯂꯝꯒꯤ ꯂꯣꯏ ꯁꯥꯟꯅꯩꯀꯣ ꯁꯥꯟꯅꯔꯒꯁꯨ ꯃꯥꯏꯕꯝ ꯐꯤꯒꯦꯁꯤꯅ ꯁꯤꯁꯨ ꯃꯆꯨ ꯀꯣꯛꯇꯕꯤ ꯃꯥꯒꯤ ꯃꯐꯦꯟꯁꯦ ꯐꯦꯟꯕ ꯃꯇꯝꯗ ꯏꯁꯤꯡꯗ ꯂꯨꯞꯄꯒ ꯏꯔꯨ ꯇꯥꯔꯀꯥꯟꯗ ꯐꯦꯟꯕ ꯑꯩꯈꯣꯏꯅ ꯐꯖꯕꯅꯦ ꯁꯤꯁꯨ ꯃꯥꯒꯤ ꯁꯥꯏꯅꯤꯡ ꯑꯃ ꯌꯥꯎꯅꯤꯀꯣ ꯃꯔꯛꯇꯀꯣ ꯁꯤ ꯑꯣꯔꯗꯔ ꯌꯥꯝ ꯂꯩꯔꯤꯌꯦ ꯀꯂꯔꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯁꯤ ꯅꯍꯥ ꯑꯍꯟ ꯑꯅꯤꯃꯛ ꯌꯥꯗꯣꯏꯅꯦ ꯁꯤꯁꯨ ꯀꯨꯏꯅ ꯆꯪꯕ ꯆꯥ ꯁꯥꯕꯗ ꯀꯨꯏꯅ ꯆꯪꯉꯦ ꯁꯤꯁꯨ ꯑꯣꯔꯗꯔ ꯅꯠꯇ꯭ꯔꯗꯤ ꯁꯥꯗꯦ ꯑꯣ ꯍꯥꯏꯗꯤ ꯐꯤꯒꯦꯁꯦ ꯂꯨꯄꯥ 10,000 ꯄꯤꯕ 50 ꯄꯤꯕ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯥꯏꯕꯝꯒꯤ ꯑꯣꯏꯅꯗꯤ ꯐꯤꯒꯦꯒ ꯀꯨꯝꯒꯁꯦ ꯁꯤꯗꯤ ꯇꯣꯉꯥꯟ ꯇꯥꯗꯣꯏꯅꯤ ꯆꯤꯃꯣꯟꯗ ꯑꯝꯇꯪ ꯍꯩꯔꯥꯡ ꯊꯣꯡ ꯃꯥꯏꯕꯝꯁꯦ ꯃꯥꯏꯕꯝ ꯂꯩꯀꯥꯏꯁꯦ ꯑꯩꯈꯣꯏꯒ ꯏꯅꯛ ꯅꯛꯅ ꯂꯩꯅꯩꯅꯦ ꯁꯤꯒꯨꯝꯕꯒꯤ ꯃꯥꯅꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯅꯪ ꯑꯝꯇꯪ ꯆꯠꯂꯨꯅꯦ ꯁꯤꯃꯗꯤ ꯑꯇꯥꯡꯕ ꯄꯣꯠꯁꯦ ꯁꯦꯠꯄꯒꯤꯁꯦ ꯁꯤꯃꯗꯤ ꯑꯩꯅ ꯗꯨꯀꯥꯟꯒꯤ ꯊꯑꯣꯏꯅ ꯊꯝꯃꯕꯅꯦꯕꯀꯣ ꯃꯌꯥꯝꯗ ꯎꯠꯅꯅꯕ ꯃꯌꯥꯝꯗ ꯎꯅꯕꯒꯤ ꯃꯣꯏ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯌꯦ ꯐꯤꯒꯦ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯅꯣꯔꯃꯦꯜ ꯃꯌꯥꯝꯅ ꯌꯣꯟꯅꯕꯒ ꯌꯥꯡꯁꯨ ꯌꯥꯡꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯃꯔꯪ ꯑꯃ ꯊꯣꯛꯅꯤꯕ ꯁꯥꯏꯅꯤꯡ ꯑꯃ ꯌꯥꯎꯅꯤꯕ ꯑꯗꯨꯒ ꯃꯥꯏꯕꯝ ꯐꯤꯒꯦꯗꯗꯤ ꯃꯆꯨꯁꯦ ꯍꯪꯒꯄꯥꯟ ꯀꯅꯥꯝ ꯁꯤꯡꯉꯛꯇꯦ ꯂꯥꯁꯇꯤꯡ ꯑꯣꯏꯗꯧꯕ ꯁꯨꯝꯕ ꯀꯂꯔ ꯑꯗꯨ ꯐꯤ ꯑꯃꯒ ꯏꯟꯖꯤꯜꯍꯜꯂꯛꯀꯦ ꯐꯖꯩ ꯌꯥꯝꯅ ꯐꯅꯦꯛ ꯁꯦꯠꯄ ꯍꯩꯔꯝꯃꯣꯏꯗꯕ ꯈꯜꯂꯨꯔꯦ ꯐꯅꯦꯛ ꯁꯦꯠꯄꯁꯨ ꯌꯥꯝ ꯊꯤꯅ ꯍꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅꯅꯦ ꯐꯨꯔꯤꯠꯁꯦ ꯈꯥꯟꯁꯨ ꯍꯥꯏꯗꯕꯅꯤꯅ ꯀꯣꯔꯁꯦꯠ ꯑꯃ ꯍꯥꯞꯆꯜꯂꯨꯕꯁꯤꯗ ꯌꯦꯞꯐꯝ ꯂꯩꯇ꯭ꯔꯦ ꯁꯤꯒꯤ ꯐꯅꯦꯛꯁꯤꯒꯤ ꯑꯣꯏꯅꯅꯦ ꯑꯦꯅꯤ ꯐꯤꯒ ꯄꯥꯕꯗ ꯐꯖꯗꯣꯏꯕ ꯑꯩ ꯎꯠꯂꯛꯀꯦꯀꯣ ꯇꯥꯔꯛꯑꯅꯤ ꯑꯩꯗꯤ ꯉꯁꯥꯏ ꯆꯣꯀ꯭ꯂꯦꯠꯇꯨꯁꯨ ꯆꯥꯟꯅꯗꯧ ꯃꯥꯜꯂꯦ ꯍꯣꯔꯦꯟ ꯃꯌꯥꯝ ꯗꯦꯔꯤ ꯃꯤꯜꯛ ꯑꯃ ꯁ꯭ꯇꯦꯂꯥꯒꯤꯗꯃꯛꯇ ꯁꯤ ꯐꯤꯁꯦ ꯍꯧꯖꯤꯛ ꯑꯣꯐꯔ ꯄꯤꯔꯤꯀꯣ ꯁꯤꯒꯤ ꯐꯅꯦꯛꯁꯤꯒꯤ ꯑꯣꯏꯅꯅꯦ ꯁꯤꯒꯤ ꯐꯅꯦꯛꯁꯤꯒꯤ ꯑꯣꯏꯅ ꯆꯥꯟꯅꯗꯕ ꯂꯩꯔꯣꯏ ꯑꯗꯨꯒ ꯐꯤꯒꯦ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯅꯨꯄꯤ 10ꯃꯨꯛꯁꯦ ꯐꯤꯒꯦ ꯂꯣꯏ ꯁꯦꯠꯍꯟꯁꯦꯕꯀോ ꯃꯥꯏꯕꯝ ꯐꯤꯒꯦꯁꯦ ꯃꯔꯛꯇ ꯑꯃꯇꯪ ꯍꯥꯞꯁꯦꯕ ꯏꯁꯝ ꯁꯝꯅ ꯁ꯭ꯇ꯭ꯔꯦꯂꯥꯁꯦ ꯆꯪꯍꯟꯁꯦꯕ ꯃꯣꯏ ꯑꯇꯩ ꯐꯤꯒꯦꯁꯦ ꯐꯖꯕ ꯂꯣꯏ ꯃꯥꯡꯈ꯭ꯔꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯅ ꯍꯌꯦꯡꯅ ꯀꯩꯅꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯅꯤ ꯑꯩ ꯁꯦꯝꯄꯨ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦ ꯐꯖꯩ ꯌꯥꯝꯅ ꯐꯖꯕꯅꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯒꯨꯟ ꯂꯩꯈꯠꯄꯅꯦꯕ ꯑꯗꯨ ꯌꯥꯡꯁꯨ ꯌꯥꯡꯉꯤ ꯅꯨꯡꯉꯥꯏꯌꯦ ꯁꯤ ꯈꯤꯇꯪ ꯑꯣꯟꯊꯣꯔꯛꯑꯣ ꯇꯥꯔꯣ ꯁꯤꯒꯤ ꯐꯤꯁꯦ ꯍꯧꯖꯤꯛ 17,500ꯇ ꯑꯣꯐꯔ ꯂꯩꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯃꯥꯡꯗ ꯂꯥꯛꯑꯣꯔꯣ 17,500ꯇ ꯐꯖꯩꯌꯦ ꯐꯖꯩ ꯍꯥꯏꯕ ꯅꯠꯇꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯀꯩꯅꯣ ꯍꯥꯏꯔꯨꯅꯨ ꯄꯥꯝꯖꯩꯒ ꯐꯖꯩꯒ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯗꯤ ꯐꯤ ꯆꯥꯝꯃ ꯏꯟꯖꯜꯂꯁꯨ ꯋꯥꯔꯔꯣꯏꯗꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦ ꯅꯨꯄꯤꯒꯤ ꯌꯥꯝ ꯀꯟꯕ ꯍꯥꯏꯔꯗ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯅꯦ ꯂꯝꯖꯦꯟ 100 ꯃꯤꯇꯔ ꯈꯛꯇ ꯆꯦꯜꯂꯣ ꯍꯥꯏ ꯑꯩ ꯋꯥꯟꯊꯒꯦ ꯑꯦꯅꯤ ꯐꯤꯒ ꯄꯥꯕꯗ ꯃꯥ ꯆꯪꯍꯟꯅꯤꯕꯀꯣ ꯑꯁꯤꯒꯤ ꯐꯤꯁꯤꯁꯨ ꯕꯨꯀꯤꯡ ꯇꯧꯁꯟꯕꯤꯔꯛꯄꯗꯤ ꯌꯥꯔꯦ ꯅꯥꯝꯃ ꯂꯣꯏꯔꯛꯑꯅꯤꯀꯣ ꯁꯤꯒꯤꯁꯨ ꯅꯥꯝꯃ ꯍꯥꯟꯅ ꯀꯛꯑꯟꯕꯅꯦ ꯑꯩꯈꯣꯏꯅ ꯑꯩꯁꯨ ꯁꯨꯝꯕ ꯑꯃ ꯊꯝꯕ ꯌꯥꯏꯀꯣ ꯑꯗꯨꯗ ꯍꯌꯦꯡ ꯌꯥꯏ ꯔꯥꯅꯤꯒꯤ ꯐꯖꯕꯁꯦ ꯂꯣꯏꯕ ꯅꯥꯏꯗꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯁꯨ ꯐꯤ ꯁꯥꯔꯒ ꯀꯩꯅꯣ ꯍꯧꯔꯛꯄ ꯃꯤꯅꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ ꯐꯤ ꯁꯥꯕ ꯃꯥ ꯋꯥꯡꯈꯩ ꯅꯤꯉꯣꯜ ꯑꯣꯏꯕꯩ ꯋꯥꯡꯈꯩ ꯁꯥꯔꯛꯑꯦ ꯍꯥꯏ ꯃꯥꯅ ꯋꯥꯔꯤ ꯂꯤꯕꯀꯣꯗ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯃꯥꯏ ꯀꯣꯟ ꯃꯆꯥ ꯑꯃꯗꯤ ꯊꯝꯃꯦꯕ ꯌꯥꯝ ꯀꯥ ꯃꯤꯠ ꯎꯗꯕꯒꯤ ꯃꯥꯗꯣ ꯃꯤꯠ ꯎꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅꯗꯤ ꯇꯧꯋꯦ ꯃꯣꯏ ꯊꯥꯏꯅ ꯀꯣꯂꯦꯖꯀ ꯀꯥꯕꯗꯣ ꯐꯤ ꯁꯥꯕꯒꯤ ꯄꯩꯁꯥ ꯇꯥꯜꯂꯛꯄꯗꯨꯅꯒ ꯀꯣꯂꯦꯖ ꯐꯤ ꯊꯤꯔꯛꯏ ꯀꯥꯏꯅ ꯋꯥꯔꯤ ꯂꯤꯕꯗꯣ ꯁꯨꯝ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ ꯑꯩꯅ ꯁꯤꯁꯦ ꯑꯝꯇꯪ ꯌꯦꯡꯍꯟꯒꯦ ꯁꯤꯁꯤꯅꯅꯦ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯗꯅꯦ ꯃꯧꯉꯩꯅꯅꯦ ꯂꯦꯝꯇꯛꯅ ꯆꯠꯅꯤꯡꯕ ꯀꯥꯡꯕꯨꯒꯤ ꯐꯤꯒꯦ ꯐꯖꯕ ꯑꯃ ꯁꯦꯠꯂꯒꯀꯣ ꯐꯤ ꯑꯔꯦꯝꯕꯤ ꯑꯃ ꯏꯅꯤꯡꯉꯦ ꯍꯥꯏꯕ ꯀꯥꯡꯕꯨꯒꯤ ꯑꯗꯣ ꯐꯅꯦꯛꯁꯦ ꯀꯩꯅꯣ ꯇꯧꯉꯣ ꯄꯤꯔꯛꯀꯦꯀꯣ ꯐꯤ ꯑꯃ ꯆꯪꯉꯁꯨ ꯑꯗꯨꯝ ꯐꯖꯗ꯭ꯔꯥ ꯐꯅꯦꯛꯁꯦ ꯏꯆꯥꯟꯗ ꯆꯥꯟꯅꯩꯉꯣ ꯁꯦꯠꯄꯗꯁꯨꯅꯦ ꯏꯁꯥꯗ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕꯅꯦ ꯐꯤꯒꯦ ꯍꯥꯏꯔꯒ ꯂꯨꯝꯇ꯭ꯔꯤꯛ ꯂꯨꯝꯕꯗꯣ ꯑꯗꯨ ꯑꯣꯏꯗꯕꯅꯦ ꯑꯍꯟꯒꯤ ꯑꯃ ꯐꯤꯒꯦ ꯑꯊꯥꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦ ꯐꯖꯗ꯭ꯔꯥ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯅ ꯀꯂꯔꯁꯤꯁꯨꯅꯦ ꯐꯤ ꯀ꯭रीमꯒ इलसु याम फजाबने तो सिगी फीसे सिगी फी ऑफर पीरी को 16500 Oh 16,500 to offer lagi. Chako mo mang dalak piro. Chako mo mamang yun, diba? Chako mo yung kagadi offer lore. Lore. Chako mo mamang. Chako bagi bit ni ko. Ako jud ningol ni na chako ba si amaruy na lawjay. Sana aseng bai tap lang trick lang ngo. Peace. Hazadra. Kano ta reflect over to.
ꯈꯪꯉꯝꯃꯗꯤ ꯕ꯭ꯂꯥꯎꯁ ꯐꯖꯕ ꯑꯃꯒ ꯂꯥꯛꯑꯝꯒꯗꯕ ꯑꯗꯨꯁꯨ ꯍꯥꯏꯕꯤꯗꯦꯗꯣ ꯐꯖꯩ ꯐꯖꯩ ꯐꯤꯁꯦ ꯌꯥꯝ ꯐꯖꯩ ꯏꯆꯟꯁꯦ ꯐꯖꯩ ꯐꯖꯗꯦꯁꯦ ꯑꯃꯨꯛꯇꯪ ꯋꯥꯍꯪ ꯍꯪꯈꯤꯕꯗ ꯈꯨꯃꯛꯑꯅꯤ ꯀꯃꯦꯟꯇ ꯑꯩ ꯌꯥꯗꯦ ꯍꯪꯕ꯭ꯔꯥ ꯌꯥꯗꯦ ꯏꯀꯥꯏꯖꯩ ꯍꯥꯏꯕꯅꯦ ꯃꯤꯅ ꯑꯗꯨꯝ ꯈꯪꯉꯦ. ꯌꯥꯅꯤ ꯌꯥꯅꯤ ꯑꯩ ꯇꯧꯕꯤꯒꯦ ꯑꯗꯨꯒ ꯃꯁꯛꯇꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯀꯞꯇꯣꯏꯗꯣ ꯌꯨꯝꯗ ꯃꯥꯅ ꯑꯩ ꯍꯣꯔꯦꯟ ꯀꯃꯦꯟ ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯀꯃꯦꯟꯇ ꯁꯨꯃꯥꯏꯅ ꯏꯔꯦ ꯁꯤ ꯋꯦꯇ꯭ꯔꯤꯁꯤꯒꯤ ꯂꯥꯏꯐ ꯁꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯌꯥꯎꯔꯔꯣꯏ ꯑꯩꯉꯣꯟꯗ ꯌꯥꯎꯔꯣꯏ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯗꯤꯃꯥꯟ ꯂꯩꯕ ꯐꯤꯅꯤꯀꯣ ꯁꯤꯁꯨ ꯃꯥ ꯑꯩ ꯏꯪ ꯏꯁꯥꯃꯛꯁꯨ ꯁꯤꯃ ꯂꯥꯎꯋꯦ ꯊꯝꯃꯤ ꯏꯪꯉꯦ ꯃꯆꯨꯁꯦ ꯌꯥꯝꯅ ꯏꯁꯥꯃꯛꯁꯨ ꯁꯤꯃ ꯊꯝꯃꯤꯀꯣ ꯆꯠꯅꯤꯡꯉꯦ ꯍꯥꯏꯀꯣ ꯃꯆꯨꯁꯦ ꯌꯥꯝ ꯂꯦꯝꯕꯅꯦ ꯁꯝꯃꯔꯒꯨꯝꯕꯗꯒ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯟꯕ ꯌꯥꯅꯤ ꯆꯦꯁꯤꯀꯣ ꯑꯧ. ꯍꯥꯏꯗꯤ ꯄꯣꯠꯂꯤ ꯐꯖꯕ ꯑꯃꯒ ꯄꯥꯏꯁꯤꯜꯂꯒꯅꯦ ꯂꯦꯝꯅ ꯐꯖꯕꯅꯦ ꯌꯥꯝꯅ ꯃꯌꯥꯝ ꯑꯗꯨꯝ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣꯀꯣ ꯑꯅꯧ ꯑꯅꯧꯕ ꯌꯦꯡꯕꯒꯤ ꯉꯁꯥꯏꯗꯤ ꯏꯜꯂꯤꯕ ꯐꯤ ꯃꯌꯥꯝꯁꯦ ꯑꯁꯤꯒꯤ ꯐꯅꯦꯛꯁꯦ ꯂꯣꯏ ꯆꯨꯁꯟꯅꯩ ꯍꯥꯏꯕ ꯑꯩ ꯌꯦꯡꯉꯤꯕ ꯄꯪꯆꯥꯟꯗ ꯆꯥꯟꯅꯩ ꯂꯣꯏ ꯆꯨꯁꯟꯅꯩ ꯆꯥꯟꯅꯕꯅꯦ. ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯃꯒꯨꯟ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯀꯣ ꯑꯗꯣ ꯃꯥꯅ ꯐꯅꯦꯛꯁꯦ ꯁꯦꯠꯂꯤꯀꯥꯟꯁꯤꯗ ꯑꯩ ꯏꯟꯕ ꯌꯥꯕ ꯏꯜꯂ ꯂꯧꯔꯒꯦ ꯏꯜꯂꯗꯕꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯑꯍꯟꯅ ꯌꯥꯝ ꯄꯥꯝꯕ ꯄꯣꯠ ꯑꯃ ꯏꯜꯍꯜꯂꯒꯦ ꯍꯥꯏꯗꯤ ꯆꯥꯛꯀꯧꯕ ꯃꯇꯝ ꯑꯁꯤ ꯅꯍꯥ ꯑꯍꯟ ꯈꯥꯏꯗꯦ ꯅꯠꯇ꯭ꯔꯥ ꯅꯨꯄꯤꯉꯩꯁꯦ ꯃꯊꯨꯝ ꯃꯔꯥꯡ ꯀꯧꯋꯦ ꯍꯥꯏꯅꯩꯅꯦꯕ ꯑꯁ, ꯑꯩꯈꯣꯏ ꯃꯥꯕꯥꯎꯗ ꯈꯤꯡꯉ ꯂꯩꯔꯕꯅꯦ ꯃꯃꯥꯡ ꯆꯠꯄ ꯐꯪꯗꯕꯒꯤꯀꯣ ꯁꯤꯅ ꯇꯁꯔ ꯁꯤꯁꯤꯅ ꯆꯥꯛ ꯆꯥ ꯍꯩꯖꯥꯕ ꯆꯠꯄ ꯁꯨꯁꯇꯤ ꯀꯩꯀꯥ ꯆꯠꯄ ꯌꯥꯝ ꯂꯦꯝꯅꯀꯣ ꯌꯥꯝ ꯐꯖꯩ ꯁꯥꯟꯅꯔꯦ ꯅꯪ ꯉꯁꯥꯏ ꯀꯣꯐꯤ ꯌꯥꯝ ꯄꯥꯝꯃꯦ ꯐꯖꯗ꯭ꯔꯥ? ꯃꯄꯥꯟ ꯀꯣꯐꯤꯒꯤ ꯌꯧꯔꯦꯗꯣ ꯑꯧ ꯃꯄꯥꯟ ꯌꯧꯔꯦ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ ꯐꯤ ꯈꯤꯇꯪ ꯄꯥꯝꯃꯁꯨ ꯌꯥꯏ ꯁꯨꯠ ꯑꯣꯏꯅ ꯁꯦꯝꯕꯤꯌꯣ ꯍꯥꯏꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯁꯤꯅ ꯑꯍꯟꯒꯤꯗꯤ ꯌꯥꯝ ꯆꯥꯟꯅꯅꯤ ꯀꯃꯦꯟ ꯑꯃ ꯂꯩꯔꯁꯦ ꯑꯕꯦ ꯆꯥ ꯈꯨꯃꯨꯛ ꯆꯨꯝꯅꯀꯣ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯅꯣ ꯁꯨꯛ ꯌꯥꯝ ꯐꯖꯔꯤꯁꯤꯗꯤ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯆꯝꯃꯦ ꯅꯨꯡꯁꯤꯌꯦ ꯍꯥꯏꯗꯣ ꯃꯤꯅ ꯍꯥꯏꯔꯤꯗꯨꯅ ꯑꯕꯦ ꯏꯆꯟꯒꯤ ꯆꯥ ꯃꯁꯥ ꯌꯥꯝ ꯆꯝꯕꯅꯦ ꯑꯩꯈꯣꯏꯅ ꯆꯠꯂꯨꯅ ꯇꯧꯖꯔꯤꯁꯦ ꯌꯥꯝ ꯆꯝꯕꯅꯦ ꯑꯕꯦ ꯆꯥꯒꯤ ꯗꯦꯔꯤ ꯃꯤꯜꯛ ꯑꯃ ꯂꯩꯒꯅꯤ ꯑꯩꯅ ꯁꯤꯡꯒꯥꯔꯩ ꯆꯥꯏꯕꯤ ꯌꯥꯝ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅꯀꯣ ꯑꯩ ꯏꯅꯥꯎꯄꯤ ꯂꯥꯛꯏꯉꯩꯁꯦ ꯍꯦꯛꯇ ꯏꯜꯂꯔꯣꯗꯝꯅꯤ ꯑꯩ ꯏꯟꯅꯤꯡꯉꯤꯅꯦ ꯁꯤ ꯌꯥꯝ ꯐꯖꯕꯅꯦꯀꯣ ꯁꯤꯡꯒꯥꯔꯩ ꯆꯥꯏꯕꯤ ꯑꯝꯇ ꯈꯣꯏꯃꯨ ꯌꯦꯡꯉꯨ ꯃꯆꯨ ꯑꯩꯅ ꯉꯁꯤ ꯈꯪꯉꯤꯁꯦ ꯈꯣꯏꯃꯨ ꯃꯆꯨ ꯁꯤꯡꯒꯥꯔꯩ ꯆꯥꯏꯕꯤ ꯐꯅꯦꯛꯁꯤꯒ ꯑꯗꯨꯝ ꯆꯥꯟꯅꯕꯅꯦ ꯐꯅꯦꯛꯁꯤꯒ ꯑꯗꯨꯝ ꯆꯥꯟꯅꯅꯤ ꯑꯧ ꯑꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯑꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯣꯟ ꯗꯤꯃꯥꯟꯅꯦ ꯑꯁꯤꯒꯤ ꯐꯤꯁꯤꯃ ꯗꯣꯈꯤꯅꯥ ꯁꯤ ꯇꯧꯕꯒꯤ ꯐꯤꯁꯤꯅ ꯀꯩꯅꯣ ꯆꯦ ꯑꯐꯨꯠꯄ ꯁꯤꯁꯨ ꯔꯥꯅꯤꯗ ꯑꯐꯨꯠꯄ ꯑꯣ ꯔꯥꯅꯤ ꯃꯅꯥꯎ ꯑꯐꯨꯠꯄ ꯈꯤꯇꯪ ꯊꯥꯒꯠꯂꯦꯀꯣ ꯁꯤꯅ ꯈꯤꯇꯪ ꯊꯥꯒꯠꯅꯤ ꯐꯨꯠꯂꯕꯅꯤꯅꯅꯦ ꯈꯤꯇꯪ ꯊꯥꯒꯠꯂꯛꯑꯅꯤ ꯑꯁꯤꯒꯨꯝꯕ ꯚꯦꯔꯥꯏꯇꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯗꯤꯐ꯭ꯔꯦꯟ ꯀꯂꯔ ꯀꯣ ꯑꯗꯣ ꯃꯣꯏ ꯌꯦꯡꯕ ꯂꯥꯛꯀꯦꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯅꯦ ꯅꯨꯔꯥ ꯑꯣꯟꯂꯥꯏꯟꯗ ꯐꯤꯔꯣꯜꯗ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯔꯁꯨ ꯑꯗꯣ ꯌꯥꯔꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯆꯥꯛꯀꯧ ꯃꯌꯥꯅꯤ ꯈꯔ ꯊꯦꯡꯅꯒꯗꯤ ꯍꯥꯡꯉꯝꯗꯧ ꯃꯥꯜꯂꯦꯀꯣ ꯍꯥꯡꯉꯦ ꯄꯨꯡ ꯀꯌꯥꯗꯩꯅ 8 ꯀꯌꯥꯐꯥꯎ? ꯃꯈꯥꯏꯐꯥꯎꯀ ꯍꯥꯡꯕ ꯌꯥꯎꯋꯦ ꯑꯣ. ꯃꯌꯥꯝꯒꯤ ꯌꯦꯡꯉꯒꯀꯣ ꯑꯗꯣ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯗꯒꯤ ꯍꯥꯏꯗꯤ ꯃꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯗ꯭ꯔꯤꯉꯩꯗ ꯕꯦꯡꯀꯤ ꯇꯧꯕ ꯃꯤꯉꯩꯗꯤ ꯆꯤꯟꯅꯕꯅꯤꯅꯅꯦ ꯍꯥꯏꯗꯤ ꯃꯣꯏ ꯊꯕꯛ ꯂꯣꯏꯔꯒ ꯑꯗꯨꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯆꯒꯦ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯁꯨ ꯌꯥꯝ ꯐꯖꯩ ꯐꯖꯩꯌꯦ ꯁꯤꯁꯦ ꯐꯅꯦꯛꯀ ꯑꯗꯨꯅꯁꯨ ꯃꯆꯨ ꯃꯥꯟꯅꯕ ꯑꯃ ꯏꯟꯕꯤꯔꯛꯑꯣ ꯍꯥꯏ. ꯏꯟꯗꯣꯔꯦ ꯐꯅꯦꯛꯀ ꯃꯆꯨ ꯃꯥꯟꯅꯕ ꯐꯅꯦꯛꯀ ꯃꯆꯨ ꯏꯟꯗꯣꯔꯦ, ꯃꯥꯟꯅꯕ ꯑꯃ ꯏꯟꯗꯣꯔꯦ. ꯄꯨꯊꯣꯔꯛꯀꯦ ꯁꯤꯁꯤꯅ ꯑꯃ ꯁꯤꯁꯨ ꯃꯥꯟꯅꯩ ꯍꯥꯏꯕ ꯂꯦꯝꯕꯅꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯃꯥꯡ ꯑꯐꯨꯠꯄ, ꯂꯩꯈꯤꯕꯗ ꯑꯐꯨꯠꯄ. ꯃꯥꯅꯦ. ꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯥꯜꯂꯦ ꯃꯥꯅꯦ ꯑꯗꯨꯒꯨꯝꯕꯅꯤ ꯃꯗꯔ ꯗꯦꯒꯤ ꯑꯃꯇꯪ ꯂꯩꯖꯕꯅꯦ ꯑꯩꯅ ꯁꯤ ꯐꯖꯩ ꯃꯃꯥꯅ ꯄꯥꯝꯃꯦ ꯍꯥꯏꯕ꯭ꯔꯗꯣ ꯑꯁ ꯈꯨꯄꯥꯝ ꯑꯃ ꯃꯥ ꯍꯟꯗꯛ ꯏꯟꯅꯤ ꯍꯥꯏꯌꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯌꯥꯝ ꯐꯖꯔꯦ ꯐꯖꯩ ꯌꯥꯝꯅ ꯃꯆꯨꯁꯦ ꯌꯥꯝꯅ ꯐꯖꯩ ꯉꯥꯛꯇꯅꯦ ꯀꯔꯝꯕꯅꯣꯗꯤ ꯈꯪꯗꯦ ꯐꯤꯔ ꯅꯠꯇ꯭ꯔꯒꯅ ꯏꯆꯟꯅ ꯐꯤꯅꯦ ꯐꯤ ꯃꯣꯏꯅ ꯐꯖꯩ ꯍꯥꯏꯔꯤꯁꯦ ꯐꯤꯅꯦ ꯐꯖꯩꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛꯄꯨ ꯂꯥꯛꯅꯤꯡꯉꯦ ꯐꯖꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯉꯥꯎꯔꯦ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯋꯣꯏꯕ ꯑꯁꯦꯡꯕꯒꯤ ꯑꯥ, ꯂꯣꯏ ꯆꯤꯡꯊꯣꯛꯏꯉꯩꯁꯤꯗꯀꯣꯗ ꯃꯥꯅꯦ ꯔꯣꯁꯅꯤ ꯃꯉꯥꯡꯅ ꯍꯥꯏꯔꯤꯕ ꯔꯣꯁꯅꯤ ꯂꯥꯛꯑꯦ ꯆꯤꯡꯊꯣꯛꯏꯉꯩꯁꯦ ꯆꯤꯡꯊꯣꯛꯍꯧꯔꯁꯦ ꯃꯥꯅꯦ ꯌꯦꯡꯉꯨ ꯉꯥꯏꯍꯥꯛ ꯂꯩꯈꯤꯅꯤ ꯑꯗꯨꯅꯦ ꯉꯥꯏꯍꯥꯛ ꯂꯩꯒꯅꯤ ꯃꯥ ꯂꯩꯔꯤꯉꯩꯁꯤꯗ ꯌꯦꯡꯍꯧꯔꯁꯦ ꯏꯕꯥꯅꯤ ꯄꯨꯟꯅ ꯄ꯭ꯔꯥꯏꯁ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯔꯤ ꯃꯌꯥꯝꯅ ꯄ꯭ꯔꯥꯏꯁ ꯌꯥꯝ ꯈꯪꯅꯤꯡꯉꯤꯁꯦ ꯄ꯭ꯔꯥꯏꯁꯁꯦ? ꯄ꯭ꯔꯥꯏꯁꯇꯨ ꯈꯔ ꯑꯗꯨꯝ ꯍꯣꯔꯦꯟ ꯊꯣꯛꯂꯛꯄꯗ ꯃꯊꯪ ꯁꯦ ꯉꯥ ꯊꯣꯡꯕ ꯆꯥꯕ ꯆꯠꯄ ꯃꯆꯨ ꯑꯗꯨꯗꯤ ꯁꯤꯗꯤ ꯉꯥ ꯊꯣꯡꯕꯅꯤ ꯄꯨꯔꯥ ꯁꯔꯦꯡ ꯊꯣꯡꯕ ꯅꯤꯡꯁꯤꯡꯉꯦ ꯁꯤꯗꯤ ꯐꯖꯗ꯭ꯔꯥ ꯑꯗꯨ ꯉꯥ ꯃꯍꯤ ꯍꯩꯖꯤꯜꯂꯁꯨ ꯁꯤꯗꯤ ꯀꯩꯁꯨ ꯁꯤꯗꯤ ꯈꯪꯉꯔꯣꯏ ꯅꯧꯗ꯭ꯔꯥ ꯑꯧ. ꯁꯤ ꯁꯨꯠ ꯑꯣꯏꯅꯁꯨ ꯂꯩꯀꯣ ꯁꯨꯠ ꯑꯣꯏꯅꯁꯨ ꯐꯪꯉꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯁꯤꯗꯤ ꯊꯥꯖꯗꯅ ꯏꯜꯂꯀꯥꯟꯗꯅꯦ ꯃꯤ ꯉꯧꯊꯣꯛꯏ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ. ꯁꯤꯁꯦ ꯑꯃ ꯃꯧ ꯑꯅꯧꯕꯤꯒꯨꯝꯕꯩ ꯑꯣꯏꯗꯣꯏꯔꯥ ꯆꯦ ꯁꯤ ꯃꯆꯨꯁꯦ ꯃꯧ ꯑꯅꯧꯕꯤ ꯍꯥꯏꯇꯥꯔꯦ ꯃꯧ ꯅꯍꯥ ꯃꯧ ꯑꯅꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯂꯣꯏꯅꯃꯛ ꯌꯥꯔꯦꯀꯣ ꯎꯪꯒꯦ ꯎꯪꯉꯣ ꯍꯥꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯎꯔꯨꯔꯨꯗꯤ ꯌꯥꯝ ꯑꯩ ꯃꯣꯖꯥꯁꯤꯒ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯆꯦ ꯁꯤꯗꯤ ꯀꯌꯥꯃꯨꯛꯀ ꯂꯩꯒꯦ ꯑꯗꯨꯗꯨꯅꯅꯦ
12,500 चे हजिक 11 द ऑफर โอ้มา offer เลยยังไงเดี๋ยวเลย अदु เขาบน सिसे मयामने खुरखुल सुट ओइदने बको आइगोंदगी लौरगा मोय मरुप तंगने 16k स्माइन सारगा मरुपता โอ้ अदो अखोइने प्राइस से यारिङै दि कनो तौद्रे बको पी गी ओइने दि इथोकपदि तंग मौदबा यावै बको अदो मयामना पाम्बिरदि मखल अनि थोकना लेको 10 पीबा मये खरा हंदबा अदै 12 पीबा मये खरा हेनबा सिसु आम फजबने सिना सारी गी लेंगो यादि थमु थम มาแล้วทุบเก सिसु लेम ड्रामा फनेक्स का เอาสักคุณนานด फजगरे โยลิบัสเจสยามนุสิบันนี้นะครับแม่น้ำแสลง มีเสียสิ हेमा มีชีบันเนี่ย แม่น้ำตลาดเดียวคนที่ตลาด हेमा ไอ้ที่ favorite จริง मम्मी कई कोगे มันนี่เจ๊ก็ยังไงเฮลี่อะไรหลักก็ हेली ओ असी हेली से सगोल बंदगी ओरमदो माले โอ้ค่อยเลยเด้ถ้าเกิดปีแรกปกี้แม่มังได้ अदुई तारदि आई सोम तक सोप ดู तारे เนี่ยต้องตัวอีมันอินวินเนส सिसि आम फजबनी को กันนู่นนี่ lavender นะ लेवेंडर กูจะ लेवेंडर จริง जिने सियाम फजब साम ना मने सि शुट त सुभंगी को अदु मपा नाइ बगा पाजगे हारसु कशम खाइदे खोय मपा नाइ बिसाना बसु दम पीबे आई को फजबनी ภาษาอังภาษาอังนะ กันเลยสันเชียที่ภาษาตะวันตะบุทำแต่ก็ฮัลละก็เชื่อมันเราเป็นซาเราเนี่ยนะฮะภาษาตะวันทำเลยครับ นุ่งไงริสินก็ได้ price ตัวให้ดีเลยไม่เอาตังค์มาดูเลยมา afford ตัวงำนะแต่วันนี้นะก็เอาคุยจะมาไหนบ้างก็ช่วยเลยบุตรงำเดบ้างอันนั้นเจ๊กิจเดียดตุ้มยำนะเอาคุยเดสุวาดบ้างอันนี้เจ๊คุยเดสุยามกาเห็นนะคือโน้ตตัวเดบ้างให้ดีgreedy ว่าเสร็จแล้วก็ไม่เช่นดงตันเช่นบุตรเอาไม่ต้องบิดซ้ำนุ่งไงบุตรปิยาสนางเลยช่างเพียงนะให้เจ๊เสลายามจำเมนูสีพีสิงสูลอยนับพะใจยามปักใจยามมาคัลไม่ยามอิโลโอไม่ยามนั่งอินมาที่ไงเลยครับ इंदरा से फजब मगा คนทุบเปิงอะมาเลยนะสาวรักแต่ก็ไม่ปฏิเสธ ไอ้น่าสมตาจะเป็นเนี่ยเฮ้ยอีเต้าหน้าให้พิมพ์ตรงนี้นะสิ่งที่เลยเซ่กรีบะอาสนะกันเอาวานล้มลำวีดด้วยกันเลยชนะยามมันเลยกันให้ได้เตลกจนะ เตลกชนะให้บะด้วยวัยต้องทะเลวิวเนี่ย เตลกจนะเซเตลกจนะรวมลำไล่ตรงกันดาสมเสก่อสิเลยปุงก็ให้นะบุตรสิเลยปุงนะการ์เดนจ้าวน้ำสิเลยนะก่ออดมลมเดออันนั้นบันดานีพิจิชัยยุมทุ่งคดิ้งที่ใช่มามาจ้าให้ดียงอันนี้หุ่มทำมากะอดนะดมมวยกีแฟมิลี่ปรากอดนะปุ่นนะบะอดมวยฮันเดกีลานมาตำลานเตากีบมาตำสังวันในอดมวยกีมุงกีให้ดีแฟมิลี่กีเฮดนุปังไงสินะเนี่ยการีนุ่มจะลำบากจัดคิดได้เสร็จอดุนปีไงสินะปราพี่เจฮานะท่าอันนี้จะทำไปเสร็จท่ามันเลยสลับปะให้ดีมุงปรกไปกว่าอดุนุ่มปังไงดูซ้ำนุ่มชีให้ดีนุ่มปีกีมุงเดียวว่าดูบีบกีมวยนางงลกทบปีบ้าเดี๋ยวพี่ชายยังไงแต่ต้องมาทิ้งปังเจนบีบตัวก่อนอาชิชุแล้วชาบิมาจามจะใช่ไหมไลค์ตั้มมินิโก้พี่จะชันนะนุ่มเชียมนะอันนี้มาเรื่องท่านนะกว่าเคยดูออนไลน์กี่เคยออนไลน์นูราฟิริกอนนั่นจะออนไลน์นี่นะกว่าอันนี้เจ๊พี่ชาจะกี่กันให้เราไปเอาเองอันนี้เคยเก็บแต่อิกนอร์ตัวเดียอันนี้ชาเลยให้ดิชาปะกิตั้งให้จะดริบะมาพุ่งพาดริบะสุกว่าไม่ยังกิตั้งอะไรบ้าอันนี้พี่กิตั้งโฮมนะยวนไปอาบกว่าอันนี้กูเหมือนทหารตั้มมันเลยเคยมานะสุดท้ายนะวารีลีคิบะเจงเจนะไทยนะสมมติลิบิลิบิครบเนี่ยมานะเดินให้เป็ดติให้ดิชิมาซาบะแต่ไม่อ้ามจังเงี้ยนะแต่ให้ดิไอ้กี่หุมังจุจังนี่มารามักแต่ปีสมุกจังโดยนี่ว่าโดยนี่นะจ๊ะอันเดินนะดมอุบีให้จะได้เห็นแล้วก็ชูบะสิสะพี่ชาบะดมอุบีให้บุกอะไรนะอันเดินนั่นเนี่ยดม customer ปีบีบุตรอันนี้ไม่ต้องนี่กันก็ให้บุตรอันนี้พี่เจ๊ชาเรื่องไงแต่ก็ช่วยเดินนะกว่าสิ่งใดบุคคลไปยาวเดินนะตียาวระเอบกว่ามังนี่อดูมวยน่ะขายมาชาจลูระก็มังบุเสกเอาคนน่ะบลาวส่งตัวบีระก็ไปชาตรงพระหันจันบีบะร้านนี้น่ะบลาวส่งตัวทุบบีบดูกว่าให้ดีคือชุมันดูให้ดีชุมายน่ะคนน่ะพี่วันน่ะมาปุ่มอุบกิว่าบุเสกเอาคนนี้บะมวยน่ะชาอย่างเงี้ยยุ่งดูดมาล้วนบุดอกแล้วมันตัดไปอยากคนเดียวอดูโลละประการดูดีให้ดีคนที่สู้ยิงบุสู้emotional เอ้ยแบบมันตั้งยาวเอ้ยบุกว่าอดูน่ะพี่ชาบิดนังน่ะประชารักตีกายน่ะก็มวยแต่ที่นั่นใจบุเสกจินได้กี่ตรงงำเดียบะมวยทุนนี่เนี่ยแต่เมจินเจตเลยคัดแล้วก็ชาไปย่ามันนั่นเต็มเลยกว่าสิ่งต่างๆนะที่ฉันเชื่อลานมันนี่พูดเลยวิริบะแกอันนี้ที่ฉันเชื่อสิ่งเซมบิริบะชาบิริบะพิโรสิ่งเสทุกแล้วฉันก็ให้ยามดิให้มันตั้งเสตั้งเอวไว้ในส่วนนั้นมาทำบิริบะมันเนี่ยให้ไอ้เนี่ยจะดูปีไงแต่กี้ค่อยมาสุดท้ายให้เป็นตัวแต่
ꯃꯥꯒꯤ ꯀꯣꯟ ꯃꯆꯥ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯁꯥꯖꯩꯌꯦꯕ ꯃꯥꯁꯦ ꯑꯗꯣ ꯑꯩꯅ ꯏꯚꯦꯟꯠꯀꯨꯝꯕꯒ ꯆꯠꯄꯁꯦ ꯃꯥꯅ ꯁꯥꯕꯗꯣ ꯏꯜꯂꯒ ꯑꯗꯨꯝ ꯆꯠꯆꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯥꯅ ꯅꯨꯡꯗꯥꯡꯗꯒ ꯑꯗꯨꯝ ꯃꯥꯔꯒ ꯇꯧꯕꯗꯣ ꯎꯔꯛꯄꯅꯤꯅ ꯁꯤꯒꯤ ꯂꯩꯁꯦ ꯁꯤ ꯑꯃꯈꯛꯇꯪ ꯂꯣꯟꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯎꯖꯔꯛꯑꯦꯕ ꯑꯗꯨꯗꯨꯅ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯕ ꯍꯣꯏ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯒꯗꯕꯅꯤ ꯑꯗꯨꯃꯥꯏꯅꯀꯣ ꯍꯣꯏ ꯑꯗꯨꯝꯕꯁꯤꯡꯗꯨꯁꯨ ꯑꯗꯨꯒ ꯃꯣꯏꯗ ꯑꯩ ꯋꯥꯈꯟꯗꯗꯤ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯈꯣꯏꯅꯒ ꯅꯪꯉꯤ ꯅꯪꯗꯦ ꯀꯥꯏ ꯉꯥꯡꯕꯤꯕ ꯑꯩꯗꯤ ꯉꯝꯃꯣꯏ ꯃꯥꯅꯦ ꯍꯣꯏ खितंग नुसीनना चानना वारी हाइदीको हाइदी होय मियोइबनी खितंग मोइसु कमिटमेंट सोइबा मतंग लाकनी को हाइदी अंगांग नासलकपनी खंगदे अदुना मसानादना याउदुनी तंबंगमदे नाबा सिको अना याउबुसे अदु पीसिंगसे इचसे सिंगसे नासे नागनरे अदु आई खतना आइना सुम थेंगनजरपदा हाइता नुपागा नुपीसिग येंगना मतमदा नाबगी चांग नुपीदे याम हेले हा अदु नुपाना खग मिचंग चंग बिरदि खदि फदि फबले सिदे आइ सुम थेंगनजरपदुनि को अदुना इचसे सिंग अखोइ फिसाबी माने वाबसे मोइसु दुम नादुइने हाबा नारिने माने चाबसे म फजना मतम नाइना चाहनिंगे फिजे छाबने न काखै करगने आइदी फिसाबी मनाक चतप मतमदा लफोइ संगोम युरुम लेबिबको आइदी फि सारिङै द खुदत लफोइ म फथला चाबदी सारिङै द याइदनगो अदुम हाइ चाबसे हमना मतम याम नाइ हनिंगे अदे आइगी फि सुबी लैरिसे को आइदी ममा नोइ फि सुरगा दम लैगनो चाबदो हानमत निंजंगोन को मोइना नारदी आइसु याद्रे म्याम सेबा सु तौबो ngमोइ नत्रा अदुदना आइना म्याम दसे हाइनिंगबसे अतै फि योन म्याम सु लैदि आइना याम खंगाइबे हाइबन नतब को कैनागी ऑर्डर लौबीगे हायरदी था मरी मंगा वालिङै लौबियु नंगनी न था मतंग लौबीगनो अदुना फि साबिदो याम प्रेशर पीबा अदु खुंथि जु जारे मोइदोनि अदु मसाजु सोगदुइनि अदु समतता वाकलो तो हेले मोइना हदि पोतो आइदि योनिङिनि लोइ म योनिङे हायरसुको कैनासिगी लुहोंबसे थामतंग गाइरे हाइदि ऑर्डर ngमोइना हाइदोपियो सिमदि आइ हाइनिङे फि योनबि म्याम हाइतारि चलि चिनाउ म्याम लेइङै सिदको अन आइ कैनागी ऑर्डर लाखपसे था मरी अहुम नतदे लौजदे अदुम सेंना हायबे सिमा हाइ याम नुवाइबा एंटरटेनमेंट गे वहां ngम लाए या समाइना एंटरटेनमेंट गे वहां ngम लाए स्टेला की सु बेस्ट फ्रेंड ने ना मैम सु दुम हाइबी दानु कांगम से माने अदो मंगोंदा करिबा ngasi हारिबा उतलिबा फिजोल सिंसे मंगोंदा मागी ओइबा बेस्ट चॉइस सिसिना ओइनी काइनागा सुनंगी बेस्ट सजेशन हाइता सिसिना मंगोंदा सेचरगदी मंगोंदा इंजरगदी चानानी काइ खंजबा करम बलैबगे हाइना दुम पिक अंतंग तौमिनासे ओके मासा कइनो यामना डार्क ओइबा मचु सेटकनबा मी ओइदेबको खितंग इबानी लेनबा कांद आइना मुक बेज कुंबा सुंबा से पामगले माना मुक खितंग नुपी थोकपा नुपी थोबा थो लाउबा पामगनबा ओइबा आइना खंगाव से तार से माना स्कर्ट पामनी इबानी गी डिफरेंस से को अदुना आइगी वाखंदना ngасai tho tho law ping am putho am bado ta kana marak nam aina thoina sa loi ai kuma da si soi do mal si am pam ni ma ngau ni thazar screen record ta thazar la mo na mana chumme harakta lebi ba harakani yam phase ko na comment am sla I kajal haisnam na ko yam nuksiba khoigi fisabi chalatagi che oini haina khale ko ahing tumdana saba phi ककलबा मतमदा अवाबा काउखिबाने फी साबी अखोइ से निंगोल चाकोबा मया से अहिंग तुमनद्रे चुमे चुमे जे नहांगोइ दि मोइ था अहुम अनि दगा सालोइगे हाइबा फुलवाचे जे चाकोबा नंगनबा कगलके हाइ चाकोबगी बिट जे मोइ सुमोइ साबा फिजे कगगा मीनागा इल्लगा आइनागा थागतपा याउबसे माचे जे सिजे आइना सागिबा फिदुरो नंगनागा फोटो नम्मगा योनबगी थागलकपदा खुफाजा माना आइना भिडियो फोटो नम्मगा मिंजे ममांगदगा थागतपसे सिदा मोइना साबा फिदो आइना अनमाइन फजन नम्बिरकपदा मोइना हराउबदो कावे सिंगे स्टोरी खस ले कोइना कोइना एक्सप्लोर तौबना तिने स्टोरी मोइ याम हरावे अदेगिदी इसम समना मोइनागा मोइदी सेलिब्रिटी दा चलगा थिलगा फि हेता योनजाबा ngam नतेदना को अखोइना सिदा दुकान दा मोइ साबा फिदो थम्मा कान लैला कान दा इलकपसे इसे सिसे आइना सागिबा फिदो काइन हो रानी दी को माना सागिबने से उबदा तलम खंगेबा आइना सागिबा फिदो चे खुफा जामागा हाइरक यावेबा अदुदा मोइना हराउबदो अदु खोय पेन
ꯄꯦꯟꯕ ꯑꯃ ꯐꯥꯎꯋꯦꯕꯀꯣ ꯍꯣꯏ. ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯃꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯃꯣꯏ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯂꯩꯔꯣꯏ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ. ꯑꯗꯨꯅꯦ ꯀꯩꯒꯤ ꯃꯄꯥꯟ ꯅꯥꯄꯤꯅ ꯇꯥꯡ ꯅꯥꯄꯤ ꯃꯄꯥꯟ ꯀꯩꯅ ꯀꯩꯅ ꯇꯥꯡ ꯇꯥꯡ. ꯍꯥꯏꯅꯔꯝꯃꯤꯁꯦ ꯑꯍꯟꯉꯩꯅ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯣ ꯏꯁꯇꯦꯂꯥ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟꯅꯒ ꯂꯧꯕꯤꯔꯤꯕ ꯔꯣꯜꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯎꯋꯦ. ꯏꯆꯜꯆꯦꯁꯤꯡꯁꯤꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯈꯪꯗꯒꯩ ꯐꯤꯁꯥꯕꯤꯁꯤꯡꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯝ ꯁꯝꯅ ꯃꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯁꯦꯝꯒꯠꯂꯤꯕ ꯁꯥꯖꯔꯤꯕ ꯐꯤꯖꯣꯜꯁꯤꯡꯁꯦ ꯃꯐꯝ ꯆꯥꯅ ꯌꯣꯟꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯌꯣꯟꯐꯝ ꯈꯪꯗꯗꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯗꯣꯏꯅꯦꯕ ꯃꯥꯅꯦ. ꯁꯨꯃꯥꯏꯅ ꯑꯗꯨ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯥꯎꯠꯂꯦꯠ ꯃꯌꯥꯝ ꯂꯩꯔꯛꯄꯁꯤꯅꯁꯨ ꯑꯆꯧꯕ ꯀꯩ ꯍꯥꯏꯅꯤ ꯃꯇꯦꯡ ꯑꯃꯗꯤ ꯑꯣꯏꯒꯗꯣꯏꯅꯦꯕꯀꯣ ꯃꯥꯅꯦ. ꯑꯗꯨꯅ ꯏꯆꯟꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟꯒꯤ ꯔꯣꯜ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟꯅ ꯂꯧꯔꯤꯕ ꯔꯣꯜꯁꯤꯗ ꯏꯆꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯌꯥꯕ ꯋꯥꯍꯩ ꯀꯔꯤ ꯊꯝꯕ ꯌꯥꯏ ꯁꯤꯅꯦ ꯍꯪꯉꯛꯏꯁꯦ ꯀꯩꯅꯣꯁꯦ ꯐꯤꯁꯦꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯁꯥꯕ ꯍꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯑꯗꯣ ꯐꯅꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯁꯨ ꯄ꯭ꯔꯣꯐꯤꯠ ꯌꯥꯎꯅ ꯌꯣꯟꯕ ꯉꯝꯕꯁꯦ ꯃꯣꯏꯗꯁꯨ ꯀꯌꯥ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯐꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯖꯕ ꯑꯃ ꯑꯣꯏꯅ ꯑꯩ ꯑꯗꯨꯝ ꯈꯪꯖꯩꯕ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯗꯣ ꯆꯤꯆꯦꯅ ꯇꯧꯕꯤꯕꯁꯦ ꯑꯃ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯣꯏꯅ 2,000 ꯄꯤꯔꯒ ꯑꯩꯅ 10,000 ꯌꯣꯟꯒꯦ ꯍꯥꯏꯕꯩ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦ ꯅꯨꯔꯥ ꯐꯤꯔꯩꯀꯣꯜꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯅꯀꯣ ꯍꯥꯏꯗꯤ ꯃꯣꯏꯗꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯕ ꯑꯩꯒꯤꯁꯨ ꯆꯤꯆꯦꯒꯤꯁꯨ ꯗꯨꯀꯥꯟ ꯑꯃ ꯇꯧꯖꯔꯤꯅꯤꯅ ꯃꯥꯒꯤꯁꯨ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯣꯐꯤꯠꯁꯦ ꯈꯤꯇꯪꯗꯪ ꯑꯣꯏꯔꯁꯨ ꯍꯥꯞꯄꯒ ꯑꯗꯒꯤꯗꯤ ꯂꯩꯔꯤꯕ ꯃꯤꯗꯨꯗꯁꯨ ꯋꯥꯗꯕ ꯑꯩꯁꯦ ꯕ꯭ꯔꯥꯏꯠ ꯑꯃ ꯑꯣꯏꯔꯝꯃꯦꯅ ꯈꯜꯂꯣ ꯀꯩꯅꯥ ꯑꯃ ꯑꯣꯏꯔꯝꯃꯦꯅ ꯈꯜꯂꯣ ꯑꯩꯁꯨ ꯁꯨꯝ ꯋꯥꯈꯟꯒ ꯈꯟꯖꯕꯗ ꯋꯥꯅꯤꯕꯗ ꯍꯥꯏꯗꯤ ꯀꯅꯥꯗꯩꯅꯣ ꯑꯩꯈꯣꯏ ꯕꯥꯗꯩ ꯑꯃꯨꯛ ꯍꯥꯏꯅꯤ ꯃꯃꯥꯗꯩ ꯑꯃꯨꯛ ꯄꯩꯁꯥ ꯂꯧꯒꯦ ꯍꯥꯏꯅꯤ ꯑꯩꯅ ꯇꯥꯟꯖꯕ ꯈꯔꯁꯤꯅ ꯀꯣꯟꯅꯔꯗ ꯑꯗꯨꯝ ꯈꯟꯕ ꯉꯥꯛꯇꯅꯦꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯒꯤ ꯑꯋꯥꯕꯁꯤꯡꯗꯨꯁꯨ ꯑꯃꯨꯛ ꯀꯣꯛꯍꯟꯕꯤꯕ ꯁꯣ ꯆꯤꯆꯦꯅ ꯄꯤꯕꯤꯔꯤꯁꯦ ꯀꯩꯅꯣꯗꯗꯪ ꯍꯥꯏꯗꯤ ꯐꯤ ꯁꯥꯕꯤꯗꯗꯪ ꯅꯠꯇꯅ ꯂꯩꯔꯤꯕ ꯃꯤ ꯑꯩꯈꯣꯏꯗ ꯐꯥꯎꯕꯗ ꯀꯥꯟꯅꯕꯁꯦ ꯄꯨꯂꯞ ꯄꯤꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯔꯀꯜꯁꯦ ꯑꯩꯈꯣꯏ ꯄꯣꯏꯟꯠ ꯑꯃꯗ ꯂꯥꯛꯑꯒ ꯃꯐꯝ ꯑꯃꯗ ꯋꯥꯟ ꯁ꯭ꯇꯣꯞꯇ ꯂꯥꯛꯑꯒ ꯃꯥꯏ ꯑꯄꯥꯝꯕ ꯐꯤꯖꯣꯜ ꯂꯣꯏꯅꯃꯛ ꯐꯪꯍꯟꯕꯤꯕ ꯆꯥꯟꯅꯕꯅꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯗꯤꯞ ꯍꯥꯏꯔꯒꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯦ ꯂꯥꯏꯠ ꯍꯥꯏꯔꯒꯅ ꯁꯨꯃꯥꯏꯅ ꯂꯩ ꯁꯨꯃꯥꯏꯅ ꯃꯐꯝꯁꯦ ꯈꯥꯏꯗꯣꯛꯑꯒ ꯌꯦꯡꯉꯨꯅꯦ ꯁꯦꯜ ꯆꯪꯅ ꯀꯂꯦꯛꯁꯟ ꯇꯧꯔ ꯊꯝꯕꯤꯔꯤꯅꯦ ꯍꯥꯏꯕ ꯁꯤꯒꯨꯝꯕꯒꯤ ꯔꯣꯜꯁꯤꯡꯁꯦ ꯌꯥꯝ ꯆꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯅꯤꯡꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯍꯦꯟꯂꯨꯝ ꯆꯥꯎꯈꯠꯂꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯔꯝꯗꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯜꯆꯦꯁꯤꯡꯅ ꯑꯍꯤꯡ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯈꯪꯗꯒꯩ ꯊꯕꯛ ꯁꯨꯖꯔꯛꯄ ꯃꯇꯝꯗ ꯃꯍꯩ ꯄꯤꯅꯕꯤꯔꯤꯕꯁꯤꯗꯤ ꯁꯤꯒꯨꯝꯕ ꯑꯥꯎꯠꯂꯦꯠ ꯃꯌꯥꯝꯁꯤꯅꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯅꯁꯨ ꯑꯩꯈꯣꯏꯅꯁꯨ ꯄꯨꯛꯅꯤꯡ ꯈꯔ ꯊꯧꯒꯠꯆꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯦ ꯑꯆꯨꯝꯕꯅꯦꯗ ꯑꯗꯨꯅꯦ ꯑꯗꯨꯒ ꯃꯔꯛ ꯊꯠꯅꯁꯨꯀꯣ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯣꯏꯅ ꯕ꯭ꯂꯥꯎꯁꯅꯦ ꯕ꯭ꯂꯥꯎꯁ ꯂꯩ ꯑꯃ ꯂꯩꯔꯦꯀꯣ ꯑꯩꯗꯤ ꯎꯕꯨ ꯎꯔꯗꯦꯅꯦ ꯑꯗꯨꯅꯦ ꯅꯪ ꯑꯦꯛꯖꯥꯝꯄꯜ ꯉꯁꯥꯏ ꯁꯣꯝ ꯅꯥꯀꯟꯒꯤ ꯈꯤꯜꯂꯒ ꯎꯄꯨ ꯐꯖꯅ ꯍꯥꯞꯄꯒ ꯊꯝꯕꯁꯦ ꯂꯣꯏ ꯎꯔꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯁꯤꯗꯤ ꯎꯔꯨꯕ ꯃꯥꯅꯦ ꯃꯥꯅꯦ ꯁꯤꯁꯨ ꯌꯦꯡꯁꯦ ꯑꯗꯨꯒ ꯁꯤ ꯀꯥꯟꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯆꯥꯛꯀꯧꯕꯒꯤ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯌꯥꯝ ꯂꯩꯕ ꯃꯤꯒꯤꯅ ꯌꯥꯝ ꯇꯧꯔꯦ ꯂꯩꯇꯕ ꯃꯤꯒꯤꯁꯨ ꯉꯝꯖꯕ ꯈꯔ ꯑꯗꯨꯝ ꯇꯧꯅꯕ ꯉꯥꯛꯇꯅꯤꯀோ ꯑꯗꯣ 250 ꯍꯧꯔꯒ ꯗꯈꯤꯅꯥ ꯄꯤꯕ ꯌꯥꯕꯗ 250나 ꯈ꯭ꯋꯥꯏꯗꯒꯤ ꯂꯣꯋꯦꯁ ꯄ꯭ꯔꯥꯏꯁ ꯑꯗꯩ 450 550 ꯃꯈꯟ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯉꯁꯥꯏ ꯑꯍꯣꯡꯕ ꯎꯠꯂꯣ ꯍꯥꯏꯕꯗꯨ 150 ꯍꯧꯔꯦ ꯁꯣꯝ 150 ꯍꯧꯔꯦ ꯑꯩꯗꯤ ꯍꯪꯕ ꯏꯀꯥꯏꯖꯔꯝꯅꯦ ꯍꯥꯏꯗꯤ ꯁꯨꯝ ꯃꯌꯥꯝ ꯂꯨꯄꯥ 10,000 15 20 ꯁꯨꯝ ꯇꯧ ꯂꯩꯕꯗꯣ ꯑꯍꯣꯡꯕ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯤꯡꯉꯣꯜꯅꯤꯅ ꯄꯤꯅꯤꯡꯉꯤ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯗꯨꯅ ꯍꯦꯟꯅ ꯃꯔꯨꯅꯤ ꯅꯠꯇ꯭ꯔꯥ ꯈꯨꯗꯣꯜ ꯑꯃ ꯇꯝꯕꯒꯤ ꯑꯁꯤꯒꯨꯝꯕ ꯑꯗꯨꯝ 250 ꯍꯥꯏꯁꯦ ꯁꯤꯁꯦ ꯐꯖꯩꯌꯦ ꯊꯥꯖꯗꯤꯌꯦ 250 ꯑꯗꯣ ꯐꯖꯅ ꯑꯩꯈꯣꯏꯅ ꯑꯥꯏꯔꯟ ꯇꯧꯔꯦ ꯁꯨꯔꯦ ꯆꯅꯥꯡ ꯐꯖꯅ ꯍꯥꯞꯄꯤꯔꯦꯀꯣ ꯁꯤꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕꯒꯨꯝꯕ ꯏꯟꯕꯗꯨꯔꯥ ꯑꯗꯨꯝ ꯆꯥꯛꯆꯥ ꯍꯩꯖꯥꯕ ꯍꯥꯏꯗꯤ ꯑꯁꯥꯏꯕꯨꯛ ꯆꯠꯄꯗꯀꯣ ꯃꯧ ꯅꯍꯥ ꯑꯃ ꯑꯣꯏꯔꯣ ꯑꯗꯩ ꯑꯍꯟ ꯑꯃ ꯑꯣꯏꯔꯣ ꯂꯩꯁꯥꯕꯤ ꯃꯆꯥꯅꯁꯨ ꯀꯨꯔꯇꯤꯒꯁꯨ ꯌꯥꯟꯕ ꯌꯥꯖꯕꯀꯣ ꯑꯗꯒꯤꯗꯤ ꯍꯥꯏꯗꯤ ꯁꯤꯗꯁꯨ ꯁꯨꯠ ꯃꯌꯥꯝ ꯂꯩꯀꯣ 1,100ꯇꯪ ꯑꯣꯏꯕ ꯑꯗꯒꯤꯗꯤ 650 ꯑꯣꯏꯕ ꯁꯤꯅ ꯃꯣꯏ ꯆꯥꯛꯀꯧꯕꯒꯤ ꯈꯟꯅꯕ ꯂꯥꯛꯑꯝꯕꯒꯤꯅꯦꯕꯀꯣ ꯑꯗꯩ 550 ꯈꯛꯇꯪ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯥꯏꯇꯦꯝꯁꯦ ꯅꯣꯠ ꯑꯣꯟꯂꯤ ꯔꯥꯅꯤ ꯑꯇꯩꯁꯨ ꯃꯌꯥꯝ ꯑꯃ ꯐꯪꯉꯦꯀꯣ ꯑꯗꯨ ꯃꯣꯏ ꯈꯟꯕ ꯂꯥꯛꯄ ꯌꯥꯅꯤ ꯑꯄꯥꯝꯕ ꯃꯆꯨ ꯁꯤ ꯄꯥꯝꯕ꯭ꯔꯥ ꯐꯖꯕꯅꯦ ꯌꯥꯝꯅ ꯀꯂꯔꯁꯦ ꯀꯣꯟꯇ꯭ꯔꯥꯁ ꯑꯣꯏꯅꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯆꯥꯛꯀꯧꯕꯒꯤ ꯈꯟꯕꯤꯒꯦ ꯍꯥꯏꯔꯁꯨꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯗꯤ 250 ꯑꯗꯨꯝ ꯍꯧꯕ ꯃꯣꯏꯅ ꯈꯟꯕ ꯌꯥꯕ ꯐꯖꯕ ꯃꯌꯥम ꯂꯩꯔꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯦꯠꯁꯦ ꯀꯣꯟꯇ꯭ꯔꯥꯁ ꯄꯥꯝꯕ ꯀꯥꯡꯕꯨꯒꯤ ꯌꯥꯝ ꯐꯖꯩꯌꯦ ꯌꯥꯝ ꯆꯥꯅꯩꯌꯦ ꯃꯆꯨꯁꯦ ꯀꯣꯝꯕꯤꯅꯦꯁꯟꯁꯦ ꯁꯤꯁꯦ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯆꯥ ꯁꯤꯁꯦ ꯑꯩꯈꯣꯏꯅ 2,200 ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯏꯅꯤ ꯁꯤ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯍꯥꯏꯗꯤ ꯆꯥꯛꯀꯧꯗ ꯈꯤꯅꯥꯗ ꯁꯨꯠ ꯄꯤꯅꯤꯡꯉꯒꯁꯨ 1,100 ꯄꯤꯕ ꯌꯥꯕꯀꯣ ꯑꯗꯩ 550 ꯈꯛꯇꯪ ꯄꯤꯕ 550 ꯄꯤꯖꯩ ꯍꯥꯏꯕ ꯋꯥꯅꯤꯀꯣ ꯗꯃꯥ ꯐꯖꯕ ꯁꯨꯠ ꯂꯩꯌꯦꯕ ꯁꯤꯒꯁꯦ ꯑꯍꯟꯗ ꯍꯥꯏꯗꯤ ꯈꯔ ꯑꯍꯟꯗ ꯑꯗꯨꯝ ꯄꯤꯕ ꯌꯥꯕ
ꯍꯧꯖꯤꯛꯇꯤ ꯃꯆꯨꯁꯦ ꯂꯣꯏ ꯐꯖꯔꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ 시세 루바 장화 그 땅들래 โอเค 숫스다 아도 360 빨래데 이 장화 비토가니 에 지금 양보 ส 다르다 เตลาซูยาว 마네 마이닝 빨라봐 내가 마 살아서 에 너무 เอา 비더라고 ที่ไอ้ไว้บอกขลุ่นแต่ไอ้น่ะอิสระสุดไฮเจนิงมาเสร็จซิมเมทรีซีไฮตาเดี๋ยวค่อยน่ะมณีปุรีอะไรก็จะโปรโมทตัวอะไรยำตัวมณีปุรีที่น่ะไอ้ค่อยก็เลยน่ะอยู่ไม่เอาคนที่มันไอ้โปรโมทตัวไฮตาซิมเมทรีซีไฮตาอิสระยาวหรอกนะครับ 에이 อิสระไฮก็ตัวซิมเมทรีซียาวกี่ตัวมันดีใหญ่บุกว่าไฮก็มาทำแต่ดีอิสระยาวหรอกเนี่ยอันนี้ส่วนไอ้ตัวเมนชั่นตรงนี้ให้ดีอิสระกิมิงปลักก็จะสู้อันนี้โอเคปีนี้ไอ้เมื่อกี้ 어어 얌 누아이 거 얌두나 떠비 뭐 생자 뭐 360세 ให้เองกันเอากี้แกว่าให้ชิมปนกี่เก๊กกับปนตัวหลายทานด้วยพอสิการที่เก๊กกับปนตัวยังให้ดีกว่าดู 깨깨 레이나가 이 걔너 배샤 간나 단게 어 뭐 빠나이 버시 แล้วเก๊กปักน้ำกูเหมือนกันที่กระลำตะกันโรยสิ 그럼 걔 하여 하우즈 하우래 아이는 저거 아이 빰 보이래 너무 주징어 퍼서번 얌네 시시 거 자고 버기 얌 녹네 예 하이디 슛 비닝 버과 파네 얌 피 마땀 닝 아 시세 좀 550 하이도 엔 나닝 빨라 나 500 그이 나이 좀 얌티파 예스디 โกงเงี้ยตัวนี้ 아도 마빠나이 버땅 레이저게 하르수 마빠나이 버기 옵션 매 아마 멀레이 거 아동 큰 배야니 마빠나이 버기 퍼서봐 지디 뿌를 좀 짰 그래 แล้วเสียดายอย่างก็อู่แต่ดีโดมินันต้องตั้งประมาณนั้นนี่ 마니 스와이더 아노 뭐 뭐이나 오이기 되네 와리제 스와이더 아도 마빠나이 แล้ว 버 ตั้งที่ให้ไว้นะให้ก็ด้วยสิ ตั้ง เสียดายนะยานมาซีนะบุคคลจะมาตั้งนี่ให้มันนะเจ๊ลูกปัจจังว่ายังใครก็ตะปีเป็น 짠이야 그 비유도 가이런다 또 일루기게 시시 아마 땅 잉을로게 아이기 나오피 무슨 퍼서 벌레 이나 있을 거 무슨 일레니 컨트라스트 니 오 신나 가라 뭐 아 괜찮아 신의 기타가 무무가 팽글러가네 신나 뭐 생각이 풀자 한데가 잘나 에야 시시 안 퍼져버니 버전이에 파닉스 셋을 시수 먹나 하네 안 빠미고 허지 나 빠amba 뭐이나 파닉스의 폴리스터다 무가 배박 무가 펠리니까 아두가 피지수 무가 펠리니 짠이 얌나면 양 좋아니 퍼져 그래 조금만 베라이티 매 아무 무슨 레이까 아돔 리싱 헨바 리싱 아니 헨바 홈 헨바 아도 파닉 땅 밤제 할 수도 락비로 잉바 피 땅 밤에 할 수 แล้ว 피 ก็เลยฉัน 땅에 คิดว่าดิฉันลอยเลยเลย 일레이래 로이즈 โอ้ 보세요 ยเลยอะดูอิสระนะไอ้น่ะสมรักอิเซ่อิสระนะส่วนไอ้คนตะแกมหายแต่อะดูไอ้น่ะหายการมาสมรักเสร็จตัวอิเซ่แล้วจะไม่ได้ไม่ได้มาสมรัก 아니 마이 건제 말라가 디타봐 말람 니디 칼르는 ไอ้เต้าสิมาสติอุ่นเลยมาโค้งดิอุ่นเลยสิเด้อมาสิที่ยาวจะเลยมาซาหน่อยเจ๊ 마사이 뱅동아이디 마탕다디 피랄라니 일라자자 หนูป้าน่ะเสี่ยวเนี่ยไอ้ตมได้อุดประหยัดเด็กครับไอ้ตมได้อุดประหยัดกังนั่นจัดเลยครับแต่ขนาดผมไม่ยาวเยอะเลยกันดีช่างไหนฉันสุยาวเลยมาพุ่งพายกันสิแกหน่อยเลย 스와이더 이제 마탕디네 이바니는 게임이나 이마닝 들레르세 호, 맞아. 나 아니지는 해마망들 해라세 ก็ยังยานเลยใครมันคือได้ผมได้ยาวเดี๋ยวหนูป้ากี่ 제라고 메아도 이네 떠오를 보고 시내세 마빠나이 벨로 이마 베라이티 팡에 도 1000dagi 하우르가 팡이니고 아도 시 론더 블로그저게 샤레 아도 아론 보이나 아코이 루 컴플릿 론 로에 로저게 하 샤레 아도 피기에데기 게이데기 하이디 1000dagi 하우르가 로이마 above 팡에 아 파사이 시기 그레이 컬러세 오네 파자바네 암네 그레이스 그냥 또 얌랑 메다다 จังหวัดสปีกอะไรเลย 아노 마밍 아노 노뱀 토레 마사야 나래 อีเจ๊กินลายเอียงมาแล้วจากไอ้ช่างกันเลยนะก่อช่างที่กันดีเขาเลยนี่ก็สุดยอด cây thùng đây no ai khơi kita chạm lắc ช่างเลยก่อเลย mà chuyện phải dùng chứ lệ sao mà chuối được rồi sao 아 상고 뭐 반수 하이나보다 어디다 아 kana glitter khara helen ba mà chuối gì không có 사나다네 ย่ำก็มันโอยดี 오이데 oida bane dai ma chu to li kaman ya moi 메탈릭 kitang 오이 mà chuối 파세 ado le sabi ma cha na ne le sabi ma cha ne ang pa mi se si se di singa mo mamda มา 아 아이슬레 ชิงมันนะ ha hadi moi sigi plan se ang pam je bu ko 아이슬레 mas le sabi ma cha ne mas le sabi ma cha ne le mi su bra hadi moi ne ne top sama ga เปลี่ยนปรับเปลี่ยนเราสิ่ง 플레이너 배 มาปาไหนba plan hai se
ꯁꯥꯏꯅ ꯑꯗꯨꯝ ꯁꯦꯠꯂꯒꯅꯦ ꯃꯣꯏꯅ ꯃꯈꯥꯒꯤ ꯃꯆꯨꯁꯤꯒꯤ ꯐꯨꯔꯤꯠ ꯂꯤꯠꯂꯒ ꯌꯥꯝ ꯐꯖꯗꯣꯏꯕ ꯁꯤꯁꯦ ꯌꯦꯜꯂꯣ ꯑꯃ ꯂꯤꯠꯂꯒꯀꯣ ꯁꯨꯠ ꯁꯤꯗ ꯑꯗꯨꯝ ꯐꯤ ꯏꯟꯕ ꯐꯖꯩꯕ ꯐꯖꯩ ꯐꯤ ꯏꯟꯕꯁꯨ ꯐꯖꯩ ꯀꯩꯅꯣꯒꯤ ꯑꯩꯒꯤꯗꯣ ꯃꯄꯥꯟꯗꯣ ꯔꯦꯗ ꯑꯣꯏꯌꯦꯕꯀꯣ ꯔꯦꯗꯀꯤ ꯐꯤ ꯑꯃ ꯏꯜꯂꯦ ꯑꯗꯨꯁꯨ ꯌꯥꯝ ꯌꯥꯝ ꯆꯥꯟꯅꯩ ꯐꯖꯕꯅꯦ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯁ ꯌꯥꯝ ꯇꯥꯡꯗꯕꯀꯣ ꯑꯣ ꯀꯌꯥ ꯄꯤꯒꯦ ꯁꯤꯁꯦ 1,000ꯇꯪꯅꯦ ꯌꯥꯝ ꯍꯣꯡꯉꯤꯗ ꯐꯖꯕꯅꯦ ꯌꯥꯝꯅ 1,500 ꯌꯣꯟꯕ ꯃꯤ ꯑꯗꯣ ꯆꯪꯉꯤꯕ ꯈꯨꯠꯁꯤꯒ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯍꯣꯡꯉꯦ ꯍꯥꯏꯕ ꯐꯖꯕꯅꯦ ꯁꯨꯕꯁꯨ ꯌꯥꯔꯦ ꯁꯤꯗꯤ ꯍꯥꯏꯗꯤ ꯎꯐꯨꯟ ꯀꯩꯀꯥ ꯇꯩꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯁꯨꯅꯦ ꯁꯤꯗ ꯅꯪꯒꯤꯗꯣ ꯃꯄꯥꯟꯗꯤ ꯈꯦꯠꯅꯔꯝꯒꯅꯤꯀꯣ ꯈꯦꯠꯅꯩꯌꯦ ꯃꯄꯥꯟ ꯈꯔ ꯈꯦꯠꯅꯩꯀꯣ ꯃꯆꯨ ꯑꯣꯏꯅ ꯍꯥꯏꯗꯤ ꯈꯦꯠꯅꯕ ꯁꯤꯒꯤ ꯊꯤꯝꯁꯦ ꯃꯥꯟꯅꯔꯒꯁꯨ ꯁꯤꯒꯤꯗꯤ ꯃꯆꯨꯗꯤ ꯃꯄꯥꯟꯗ ꯈꯦꯠꯅꯕ. ꯈꯦꯠꯅꯕꯩꯅꯦꯕ. ꯑꯗꯣ ꯀꯩꯅꯥ ꯁꯨꯝ ꯐꯤꯒꯦ ꯂꯩꯕ ꯐꯔꯛ ꯇꯥꯕ ꯈꯣꯠꯄ ꯌꯥꯎꯔꯁꯨꯀꯣ ꯐꯤꯒꯦ ꯁꯥꯕꯤꯅ ꯐꯤꯒꯦꯒ ꯆꯞ ꯃꯥꯟꯅꯅ ꯃꯦꯇꯤꯔꯤꯌꯦꯜ ꯈꯤꯇꯪ ꯈꯦꯠꯅꯍꯜꯂꯒꯀꯣ ꯑꯩꯈꯣꯏꯗ ꯑꯗꯨꯁꯨ ꯐꯪꯉꯦ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯂꯥꯛꯑꯒ ꯃꯆꯨ ꯑꯄꯥꯝꯕ ꯑꯗꯨꯝ ꯁꯤꯡꯕ ꯌꯥꯏꯀꯣ ꯅꯥꯎꯕꯤ ꯂꯩꯔꯝꯃꯤꯕꯅ ꯍꯥꯏꯁꯦ ꯑꯇꯩ ꯑꯇꯩꯗꯤ ꯈꯪꯗꯦ ꯆꯦ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤꯁꯨ ꯒꯤꯐ ꯈꯔ ꯄꯤꯕ ꯌꯥꯔꯣꯏ ꯗꯤꯋꯥꯂꯤ ꯃꯌꯥꯒꯤ ꯒꯤꯐ ꯇꯧꯕ ꯂꯥꯛꯑꯗꯧꯅꯦ ꯆꯦ ꯑꯗꯨꯏ ꯇꯥꯔꯗꯤ ꯅꯨꯄꯥꯁꯤꯡꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗ ꯄꯤꯒꯗꯒꯤ ꯅꯨꯡꯁꯤꯕꯗꯨꯗ ꯄꯤꯒꯗꯒꯤ ꯑꯣ ꯌꯥꯏ ꯂꯥꯛꯑꯣ ꯑꯣꯐꯔ ꯄꯤꯗꯣꯏꯅꯤꯀꯣ ꯄꯤꯗꯣꯏꯅꯤ ꯏꯆꯦ ꯂꯥꯏ ꯃꯤꯡ ꯄꯜꯂꯛꯄꯗ ꯑꯗꯨꯒ ꯁꯤ ꯃꯤꯡ ꯄꯜꯂꯛꯄꯗ ꯕꯤగ్ ꯑꯣꯐꯔ ꯔꯦꯗꯤ ꯇꯧꯔ ꯉꯥꯏ ꯂꯩꯔꯦ ꯅꯤꯡꯁꯤꯡꯉꯒ ꯑꯗꯣ ꯂꯩꯔꯣ. ꯕꯣꯛꯁꯀꯁꯨ ꯑꯗꯨꯝ ꯍꯥꯞꯄꯒ ꯄꯤꯗꯣꯏꯒꯅꯤ ꯍꯥꯞꯇꯣꯏꯅꯦ. ꯁꯤꯒꯁꯦ ꯕꯣꯛꯁꯀꯁꯦ ꯄꯦꯀꯦꯖꯤꯡ ꯇꯧꯔ ꯅꯥꯟꯅꯀꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯒꯤꯐ ꯑꯝꯇ ꯂꯧꯍꯧꯒꯦꯅꯦ ꯇꯧꯊꯣꯛꯑꯣ ꯑꯅꯧꯕ ꯂꯥꯛꯄ ꯈꯩꯒꯤ ꯌꯦꯡꯍꯜꯂꯣ ꯑꯝꯇ ꯉꯁꯤ ꯁꯦꯌꯔ ꯇꯧꯕꯒꯤꯁꯦ ꯈꯨꯐꯖꯕ ꯁꯤ ꯄꯤꯔꯗꯤ ꯍꯔꯥꯎꯗꯕꯗꯤ ꯂꯩꯔꯔꯣꯏ ꯂꯩꯔꯔꯣꯏ ꯍꯔꯥꯎꯔꯅꯤ ꯑꯁ ꯂꯩꯁꯥꯕꯤ ꯑꯣꯏꯒ ꯍꯔꯥꯎꯔꯅꯤ ꯑꯗꯒꯤ ꯃꯧ ꯑꯣꯏꯔꯁꯨ ꯍꯔꯥꯎꯔꯅꯤ ꯌꯥꯝ ꯐꯖꯔꯦ ꯂꯣꯏ ꯐꯖꯩ ꯁꯤꯒꯤ ꯐꯅꯦꯛꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯃꯆꯨꯁꯦ ꯌꯥꯝ ꯀ꯭ꯂꯥꯁꯤ ꯑꯣꯏ ꯎꯠꯇꯕ ꯀꯩꯀꯩ ꯂꯩꯔꯤ ꯌꯦꯡꯕꯤꯔꯣ ꯎꯠꯇꯕꯁꯦ ꯋꯥꯡꯈꯩ ꯃꯌꯥꯝ ꯋꯥꯡꯈꯩ ꯐꯖꯕ ꯃꯌꯥꯝꯁꯦ ꯋꯥꯡꯈꯩꯁꯤꯗꯤ ꯑꯗꯨꯝ ꯏꯁꯥ ꯂꯥꯛꯑꯒ ꯑꯗꯨꯝ ꯈꯟꯕꯤꯔꯁꯨ ꯌꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯅꯦ ꯃꯣꯏꯅ ꯑꯄꯥꯝꯕ ꯃꯆꯨ ꯂꯩꯔꯗꯤ ꯊꯥ 2-3 ꯋꯥꯠꯂꯤꯉꯩꯗ ꯈꯤꯇꯪ ꯋꯥꯠꯂꯤꯉꯩꯗ ꯍꯥꯏꯕꯤꯔꯗꯤꯀꯣ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯂꯩꯔꯣꯡꯁꯦ ꯃꯌꯥꯝ ꯑꯃ ꯌꯦꯛꯆꯩꯕꯀꯣ ꯑꯗꯣ ꯑꯩꯅ ꯀꯁꯇꯃꯥꯏꯖꯦꯁꯟ ꯀꯩꯝꯇ ꯂꯧꯖꯗꯦ ꯑꯗꯣ ꯃꯣꯏꯒꯤ ꯑꯄꯥꯝꯕꯁꯦ ꯃꯇꯝꯕꯨ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯔꯣ ꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯐꯖꯩ ꯋꯥꯡꯈꯩ ꯐꯤ ꯁꯤꯔꯥꯝꯅꯦ ꯃꯥ ꯁꯥꯏꯗ ꯁꯨꯝ ꯅꯠꯇ꯭ꯔꯥ ꯁꯨꯝꯕ ꯃꯥꯅꯦ. ꯁꯥꯏ ꯃꯈꯥ ꯊꯦꯛꯑꯦ ꯇꯞꯅ ꯊꯦꯛꯆꯟꯒꯦ ꯁꯤ ꯆꯅꯥꯡ ꯀꯩꯀꯥ ꯊꯥꯏ ꯍꯥꯏꯗꯥꯏꯅꯦ ꯊꯥꯏꯅꯤ ꯆꯅꯥꯡ ꯊꯥꯔꯛꯏꯅꯤ ꯍꯥꯏꯗꯤ ꯀꯦꯅ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯗ ꯏꯟꯗꯣꯏꯅꯦꯕꯀꯣ ꯑꯩꯗꯤ ꯍꯩꯇꯦ ꯀꯩꯅꯣꯁꯦ ꯋꯥꯡꯈꯩ ꯐꯤꯁꯦ ꯀꯌꯥ ꯃꯥꯁꯦ ꯈꯔ ꯏꯟꯕ ꯍꯩꯕ ꯑꯃꯗꯤ ꯆꯪꯉꯦ ꯒ꯭ꯌꯥꯟꯁꯤ ꯑꯍꯟ ꯊꯦꯝꯅ ꯑꯩꯁꯨ ꯊꯥꯏꯅ ꯆꯦꯅ ꯑꯣꯟꯂꯥꯏꯟ ꯕꯦꯁ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯩꯈ꯭ꯔꯦ ꯁꯥꯔꯚꯤꯁ ꯌꯥꯝ ꯐꯖꯕꯅꯦ ꯍꯥꯏꯅ ꯐꯤꯗꯕꯦꯛ ꯐꯖꯕ ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯕꯅꯦ ꯑꯗꯩ ꯂꯥꯛꯑꯒ ꯈꯪꯅꯤ ꯍꯥꯏꯁꯦ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯀꯣ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯣꯟꯂꯥꯏꯟ ꯑꯗꯨꯝ ꯇꯧꯔꯤꯀꯣ ꯑꯣꯟꯂꯥꯏꯟꯁꯨ ꯇꯧꯔꯤ ꯑꯣꯐꯂꯥꯏꯟꯁꯨ ꯇꯧꯔꯤꯀꯣ ꯑꯗꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯝ ꯁꯤ ꯂꯩꯁꯥꯔꯤꯉꯩꯗ ꯑꯥꯗ ꯇꯧꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯍꯪꯕꯤꯔꯛꯏꯀꯣ ꯂꯩꯁꯥꯔꯤꯉꯩꯗ ꯃꯥꯏꯕꯝ ꯂꯩꯀꯥꯏꯗ ꯁꯤꯁꯦ 2,500కి ꯑꯆꯝꯕ ꯌꯥꯝ ꯃꯤꯅꯤꯃꯦꯜ ꯄꯥꯝꯕ ꯀꯥꯡꯕꯨꯒꯤ ꯀꯩ ꯐꯤ ꯋꯥꯡꯈꯩꯅꯤ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯨ ꯋꯥꯡꯈꯩ ꯋꯥꯡꯈꯩꯔꯣ ꯅꯝꯕꯔ 100 ꯆꯟꯕꯤ ꯍꯥꯏꯁꯦ ꯁꯦꯒꯥꯏꯔꯔꯣꯏꯗꯣꯏꯅꯤ ꯁꯤꯗꯤ ꯑꯣ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ ꯃꯆꯨꯁꯦ ꯑꯗꯣ ꯃꯆꯨꯒꯤꯗꯤ ꯑꯗꯨꯝ ꯑꯄꯥꯝꯕ ꯂꯣꯏꯅ ꯐꯪꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯡꯖꯃꯩ 360ꯒꯤꯅꯦ ꯁꯨꯃꯥꯏꯅ ꯎꯅꯔꯤꯉꯩꯁꯤꯗ ꯑꯩ ꯑꯃꯇꯪꯒ ꯍꯥꯏꯖꯍꯧꯅꯤꯡꯉꯦꯗꯤꯅꯦ ꯐꯤ ꯁꯥꯗꯤ ꯁꯥꯅꯤꯡꯉꯒ ꯊꯥꯐꯝ ꯂꯩꯖꯗꯕ ꯀꯥꯡꯕꯨ ꯀꯩꯒꯨꯝꯕ ꯂꯥꯏꯐꯁꯦ ꯌꯦꯡꯕꯤꯔꯝꯃꯒꯗꯤ ꯁ꯭ꯇꯣꯔꯗ ꯑꯗꯨꯝ ꯚꯤꯖꯤꯠ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒ ꯇꯣꯉꯥꯟꯅ ꯄꯥꯔꯁꯣꯅꯦꯜꯂꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒꯀꯣ ꯃꯣꯏꯕꯨꯁꯨ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯑꯗꯨꯝ ꯄꯤꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯁꯤꯁꯦ ꯀꯃꯥꯏꯅ ꯂꯥꯛꯑꯦ ꯆꯦꯅ ꯉꯁꯥꯏꯁꯨ ꯌꯥꯝ ꯇꯥꯕꯤꯔꯛꯑꯦ ꯏꯕꯥꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯗꯤ ꯅꯥꯎꯕꯤ ꯑꯣꯏꯗꯣꯏꯕ ꯅꯥꯎꯕꯤ ꯂꯩꯔꯦ ꯃꯌꯨꯝ ꯑꯧ ꯃꯥ ꯑꯣꯏꯗꯣꯏꯅꯦ ꯃꯥ ꯑꯃꯨꯛꯀ ꯀꯣꯏꯔꯛꯑꯣ ꯃꯣꯏ ꯁꯥꯏꯒ ꯄꯨꯔꯒ ꯂꯥꯛꯑꯦ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ ꯃꯨꯀꯥ ꯁꯨꯠꯁꯨ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯃꯣꯏꯗꯤ ꯈꯪꯉꯝꯃꯣꯏꯅꯦ ꯁꯨꯃꯥꯏꯅ ꯁꯤ ꯂꯥꯛꯀꯅꯤ ꯁꯨꯃꯥꯏꯅ ꯁꯔꯄ꯭ꯔꯥꯏꯁ ꯄꯨꯔꯛꯀꯅꯤ ꯁꯤꯗꯤ ꯈꯪꯉꯝꯃꯣꯏ ꯃꯣꯏꯗꯤ ꯄꯨꯔꯥ ꯃꯪꯒ ꯆꯞ ꯑꯩ ꯆꯥꯎꯕ ꯈꯪꯗꯦꯗ ꯁꯤ ꯑꯝꯇꯪꯒ ꯌꯦꯡꯍꯟꯁꯦ ꯇꯤꯡꯊꯣꯛꯑꯒ ꯅꯣꯟꯗ ꯌꯥꯜꯂꯒ ꯄꯨꯔꯥ ꯗꯦꯅ꯭ꯌꯨꯞꯀꯤ ꯃꯆꯨ ꯍꯥꯏꯗꯣ ꯁꯤ ꯑꯣꯏꯗꯣꯏꯕ ꯁꯨꯝꯕ ꯑꯣꯏꯗꯣꯏꯔꯥ ꯄꯨꯔꯥ ꯃꯥꯅꯦ ꯅꯨꯄꯤ ꯌꯥꯝ ꯃꯥꯟꯗ꯭ꯔꯥ ꯅꯨꯄꯤ ꯌꯥꯝ ꯃꯥꯜꯂꯦ ꯃꯨꯀꯥ ꯁꯨꯠ ꯁꯨꯝꯕꯁꯨ ꯐꯪꯉꯤꯀꯣ ꯃꯈꯜ ꯐꯪꯉꯤ ꯃꯌꯥꯝ ꯑꯃ ꯐꯖꯅ ꯐꯖꯩ ꯉꯥꯟꯊꯣꯛꯑꯦ ꯍꯥꯏꯕ ꯃꯤꯗꯪ ꯄꯨꯔꯥ ꯃꯁꯥꯒꯤ ꯉꯥꯜꯂ ꯂꯩꯖꯩꯗꯅ ꯍꯦꯟꯅ ꯉꯥꯟꯊꯣꯛꯑꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯁꯤꯒꯤꯁꯤꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯣꯏꯒꯦꯔꯥ ꯍꯩꯖꯤꯡꯄꯣꯠ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛꯇ ꯆꯟꯅꯔꯅꯤ ꯎꯁꯣꯞ ꯋꯥꯁꯣꯞꯇ ꯑꯣꯏꯔꯁꯨꯀꯣ ꯁꯨꯠ ꯑꯣꯏꯅꯀꯣ ꯁꯦ ꯁꯨꯠ ꯑꯣꯏꯅ ꯑꯗꯣ ꯁꯨꯠ ꯌꯥꯝ ꯂꯩꯕ ꯃꯤꯒꯤꯅꯅꯦ ꯀꯣꯟꯇ꯭ꯔꯥꯁ ꯌꯥꯝ ꯐꯪꯉꯦ ꯁꯤ ꯑꯃꯨꯛ ꯌꯦꯡꯉꯟꯁꯤ
เอาเฮาจิกันนี่คอนทราสต์ contrast ပါမစเนี่ยให้ดิสมัยนั้นเลยก็ไอ้กี่พันธุ์ที่มีในดอกขินาปีรักไปยามเลยจีเจมองนะฮะก็เดี๋ยวพี่ไอ้เนี่ยเซมบีโอกันหาไม่พันธุ์ปุระมารีมังอาปุระไอ้เนี่ยสมบูรณ์พี่มียามเซมบีก็เดี๋ยวสุดท้ายมาไงจะเกี่ยมันต้องเคยจังเจอร์สุดท้ายดิಅದೊಂ personal stylist เนี่ยโอ้ยเซ่ แต่ใช้วางพีโง่ตัวมันต้องให้พี่เราหมดนะ sky blue กี่ตัวละ white key อังหันไปกี่ตัว white key เจ้าเราก็เรียนเป็นหนักให้พี่สิเซ่เขาจะ offer ปีดิ10,500อ่ะภาษาบันยาม พะเซยำน่ะวังใครกุยน่ะดิโฮงเออันนี้จังอ่ะห้องมากระห้องมากระถูกพี่เราให้ไปนะห้องมากระถูกชื่อจังพะเซสิ่งที่ contrast เลยก็โฟนนัมเบอร์หับพอให้ดีแม่โฟนนัมเบอร์เซ่ว่าเจ็บตลกอินตรงมาตำนะให้ดีกรุ๊ปจอยตรงมาตำมันโทรแล้วอันนี้ก่อนaduga adum Instagram de jo khoi nura tang number de dum nura chong thok pa ne thola ani ko follow to adum mayam adum follow to shin biro link ta changa ga ko Instagram da apam ba phi me amam su thagat pa ne adu so no no ba yeng shin biro ko apam ba nura si su wang khai phirai kol haraga dum thok pa ne am lai na nura phirai kon se kanan tholi no kai na ga hanna hangam ba ga yawe nu shi ja ne ai ichana thon ja ba ne ba aduga mang na ga tholi ja la ko sum no ma sum ai sei tar ga lei ko ada phi sa bi su nung ti gi dong wari chana re ada ai na ai gi sum mi ngam tang thon ba di phare kai na khalak pa do ko mi adu da ai na ai se nu pi gi oi ba pot ngak ta yon doi ni na ada gi di phi gi thabang ni na adu da ga yek pu sen yek ja ba ne ama nu pi ma phi sa bi me yi do ada shi gi logo si sai ni ni nura np se ka mai ni thai yek si gi song khan ba si sai ni yek ta phirai kol da hard ka yawi se de si logo se ma thaki seสิได้เสียsi sai ni yek pa ni ma yang si จำนะยังนะให้ดียังคลาสสิกคลาสสิกยังคุยไปดูจะจำนะ คิดสินี่ก็มันคือลายครีมบ่อุศบะศพแต่อันตัวนี้นะหังบ่สิ่งที่ไม่อันจัดเลยมาชวนภาษาเดี๋ยวมีกิฟต์ปีไปซ้ำเราไอ้สิเจลังเทรกลังนี่คุยสิ 2,500 ปีไปเสียสิ่งจำเป็น360ก็สเตรล่าก็ปลาดี 2,200กันยังไงสิบ่อันนั้นนะซีแม่อันเสร็จต้องยิงบ่ลักปีร์สิได้มาขันยามเลยก็คัลเลอร์มาจั่วป้ามบ่ต้องให้ไปเรียกไปอันเดี๋ยวนี้สิได้มาคำเป็นน้ำไหนกันเนาะของเราเสียแล้วก็ยังมาได้สตอรี่สมมาสักภาษาไปจันนะอินบันจิโลยภาษาดีเนี่ยจุ่มเม่จะดูพิเศษไหมอะไรอ่ะแต่ยังลำบีได้พามันนะฮะสมัยนี้มาได้สตอรี่วันนี้ก็เกิดชุดสาวนะแต่ลำบีได้เอ็มบุษตรงวันนี้ต้องแต่ก็ต้องหลักมินต์วันนี้ว่ะเฮ้ยเราต้องคนในยานฉลุที่ยามันนั่นตอนนี้นะไม่ยากกว่าอะดูกับมาอีซูแฟมิลี่ให้ดีนักนับว่าโอ้ยวันนี้นะเพื่อนจะส่งให้รู้มันตอนนี้ให้เราอยากบัดเซอร์ไพรส์เป็นปีซีให้นะอายานะบัดให้ดูแต่เป็นลักครับไอ้นะบอกตัวนี้มันจินใจตัวนะว่าใจตัวนะก็อะดูมาใช้กันเราติดเชื้อเองสิเอ็มยูกี้ติดเชื้อข้างเดียวคะแนนเส้นติดเชื้อเองต้องปังทุกประเดี๋ยวสิ่งไหนสิ่งเดียวกันสิ่งสิโตเว้ยครับดูกี่มาสุดจริงจังอะดูเนี่ยไอ้เนี่ยกันหายบังคับได้ปะอะดูกันเนี่ยยามฉันนั่นไอ้มาคนนั้นที่ได้ตัวเราก็พูดจังหวะนั้นแต่เราจะให้ดูตัวบ้าคำเปรย์ข้างไงมาดินโนเลสเคสุดเลยระมวยแต่ไอ้นั่นตัวมินน่ะให้ดีกันน้อยนะให้ดีไอ้วันตัวนี้เกาหลีนะไอ้จันกูบอกยี่ไรตัวมันเด็กคุยลุยนะวันนี้ที่นั่นวันนี้นะนะฮันสันตุสอิเล็กทรอนิกส์แต่ก็สันตุสอิเล็กทรอนิกส์ปุ๊บไอ้ในระมินเนี่ยคุยมันต้องมาฆ่าในอินเตอร์วิวก็ลงนะระมินด้วยตัวเองมีอันนุ่งไงเดี๋ยวคนอดีตสักวันละก็เอนเตอร์เทนตัวงามเดชันคุยดีไม่เอางี้สตีฟแต่การเราperformตัว performer เนี่ยแบบเราคุยจันยี่มาเต้นกันเราเดียดในผ้าเราปูไรสิไอ้น้ำไข่ไปตัวด้าอังมมาเต้นน้ำปังจันนี่ไอ้ยังไม่เอาจะฟังท่าทางกันไอ้เสียงมันเนี่ยเสียงมันเนี่ยไก่อะดูกับมีเนี่ยทางหลักประชาอีกใกล้กันมาเนี่ยไม่เอาสักทีทำนุ่งชีบเนี่ยให้ไทยสิเนี่ยมานำตังโนแล้วเป็นเรื่องบ้าตานี่ให้ตัวทำซ้ำดีกว่าพิการสิเนี่ยปามิเอ้ปามันจ้ากำจัดตัวนี้ใจงอมันจริงทีเนี่ยใจอย่างที่ใจได้นั่นจริงทีเนี่ยใจดีแต่ไอ้ยามทีน่ะอะดูนั่งพิการตาน้องคนนั้นมีหลักจะน่าเห็นอะไรก็ได้ไหมตัวนี้เฮลูนก็เห็นดบิดไม่ยามจาระก็สิสุภาพจะวันนี้อ๋อภาษาหลังทริกหลังอีกอ่ะกันนั่นตัวกูจูจ้ะเจ๊กี้ color สิงสะกูจูมักขันบัก color ไม่ยาวดินั่นก็ภาษาบ้านนั่นจ้ะ
ꯊ ꯣ ꯛ ꯄ ꯅ ꯤ ꯗ ꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯨ ꯁꯤꯒꯤ ꯐꯤꯁꯤꯒ ꯁꯨꯠꯀꯤ ꯑꯣꯏꯅ ꯂꯧꯒꯦꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯐꯅꯦꯛꯁꯦ ꯁꯨꯃꯥꯏꯅ ꯀꯣꯟꯇ꯭ꯔꯥꯁꯇ ꯁꯦꯠꯀꯦꯁꯨ ꯌꯥꯔꯦ ꯑꯧ ꯃꯤꯠ ꯎꯗꯕ ꯃꯤ ꯐꯥꯎꯗꯅꯦ ꯃꯃꯤꯠ ꯎꯗꯕ ꯃꯆꯨ ꯑꯅꯤꯁꯦ ꯁꯦꯠꯂꯒ ꯂꯝꯕꯤꯗ ꯆꯠꯂꯁꯤ ꯏꯕꯦꯝꯃ ꯀꯩꯒꯤꯅꯣꯗ ꯅꯨꯡꯁꯥꯒ ꯈꯔ ꯁꯥꯕ ꯃꯇꯝꯗ ꯍꯣꯏ ꯂꯪꯉꯦ ꯍꯥꯏꯕ ꯁꯤꯁꯨ ꯐꯖꯩ ꯁꯤ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯨ ꯐꯖꯅꯤ ꯐꯖꯕꯅꯦ ꯑꯗꯨꯁꯨ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯇꯧꯅꯕꯗꯣꯀꯣ ꯐꯖꯩꯌꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯏꯆꯟꯁꯨ ꯍꯌꯦꯡ ꯄꯩꯈꯥ ꯂꯩ ꯍꯥꯏꯕꯅꯤ ꯌꯥꯏ ꯌꯥꯏ ꯑꯩꯅ ꯀꯩꯁꯨ ꯐꯥꯔꯒ ꯀꯥꯏꯗꯦ ꯄꯨꯕꯤꯔꯛꯄꯅꯤ ꯃꯥ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯄꯥꯕ ꯃꯌꯥꯝ ꯃꯤꯔꯛꯁꯨ ꯑꯗꯨꯝ ꯇꯤꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯑꯗꯨꯝ ꯆꯠꯅꯕ ꯍꯣꯠꯅꯕ ꯇꯧꯔꯤꯁꯦ ꯑꯣ ꯔꯦꯁꯃꯤ ꯃꯨꯀꯥꯗꯣ ꯔꯦꯁꯃꯤ ꯃꯨꯀꯥ ꯔꯦꯁꯃꯤ ꯑꯗꯨ ꯃꯨꯀꯥ ꯎꯠꯄꯤꯔꯣ ꯑꯗꯨꯗꯨꯒ ꯍꯣꯏ ꯌꯥꯏ ꯌꯥꯏ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯁꯨ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪꯗꯣ ꯅꯤꯔꯛꯀꯗꯣꯔꯤꯕꯅꯤ ꯑꯩ ꯃꯥꯔꯛ ꯌꯥꯝ ꯐꯪꯗ꯭ꯔꯗꯤ ꯁꯤꯡꯖꯃꯩ 360ꯗꯩ ꯂꯧꯅꯤꯀꯣ ꯊꯥꯒꯠꯅꯔꯤ ꯍꯟꯗꯛ ꯊꯥꯒꯠꯅꯔꯤ ꯀꯩꯕ ꯑꯗꯨꯗꯨꯅ ꯁꯤꯁꯤꯅ ꯔꯦꯁꯃꯤ ꯃꯨꯀꯥ ꯄꯥꯏꯌꯨꯀꯣ ꯔꯦꯁꯃꯤ ꯐꯅꯦꯛ ꯑꯩꯈꯣꯏ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯔꯦꯁꯃꯤ ꯃꯨꯀꯥ ꯃꯁꯂꯥꯏ ꯃꯔꯤ ꯂꯩꯅꯗꯦꯀꯣ ꯃꯔꯤ ꯂꯩꯅꯗꯦ ꯑꯣ ꯁꯤꯁꯦ ꯒꯤꯐ ꯄꯤꯕꯗꯅꯦ ꯌꯥꯝ ꯑꯦꯐꯣꯔꯗꯦꯕꯜꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯃꯤꯅꯁꯨ ꯌꯥꯝ ꯄꯥꯝꯅꯕꯅꯦ ꯁꯤ ꯀꯂꯔ ꯃꯌꯥꯝ ꯂꯩꯀꯣ ꯁꯤꯗ ꯀꯂꯔ ꯃꯌꯥꯝ ꯂꯩꯔꯦ ꯂꯥꯏꯒꯨꯝꯕ ꯈꯣꯏꯔꯝꯕꯒꯤ ꯌꯥꯝ ꯃꯃꯜ ꯀꯌꯥꯅꯦꯕ ꯃꯃꯜ 1450ꯗ ꯑꯣꯐꯔ ꯂꯩꯔꯤꯕꯅꯦ ꯍꯧꯖꯤꯛ 1000 ꯁꯨꯠꯁꯤꯗꯅꯤꯀꯣ ꯑꯅꯤꯃꯛꯇ ꯑꯅꯤꯃꯛꯇ ꯁꯤꯁꯦ ꯒꯤꯐ ꯌꯥꯝ ꯂꯧꯅꯩ ꯆꯥꯛꯀꯧꯕꯒꯤꯁꯨ ꯌꯥꯝ ꯂꯧꯅꯩꯀꯣ ꯅꯍꯥꯁꯨ ꯑꯍꯟꯁꯨ ꯌꯥꯝ ꯄꯥꯝꯅꯕꯅꯦ ꯑꯗꯩ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯨꯖꯔꯁꯨ ꯌꯥꯔꯦ ꯁꯤꯗꯤ ꯑꯣ ꯂꯥꯏꯒꯨꯝꯕ ꯈꯣꯏꯔꯝꯕꯗ ꯌꯥꯝ ꯆꯥꯅꯅꯤ ꯁꯨꯃꯥꯏꯅ ꯁꯦꯠ ꯂꯣꯏ ꯐꯖꯩ ꯍꯥꯏꯗꯤ ꯄꯨꯊꯣꯛꯏ ꯃꯌꯥꯝꯁꯦ ꯐꯖꯗꯕ ꯑꯩ ꯑꯝꯇ ꯈꯟꯗꯣꯛꯆꯒꯦ ꯈꯟꯕꯗ ꯌꯥꯎꯍꯧꯕ ꯁꯤ ꯀꯂꯔ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯀꯂꯔ ꯃꯆꯨ ꯁꯤꯗ ꯁꯤꯁꯦ ꯀꯩꯅꯣꯒꯤꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯗꯨꯝ ꯌꯥꯏ. ꯅꯦꯅꯦ ꯍꯣꯏ ꯀꯩꯀꯥꯗ ꯌꯥꯏ, ꯄꯤꯕ ꯌꯥꯏ, ꯁꯨꯝ ꯌꯥꯏ. ꯌꯥꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯦꯒꯤꯁꯨ ꯂꯩꯗꯧ ꯂꯩꯕꯅꯦ ꯐꯅ ꯑꯗꯨꯝ ꯐꯔꯦꯗ ꯂꯥꯛꯑꯣ ꯁꯤꯖꯦꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯂꯥꯛꯑꯣ ꯁꯤꯒ ꯁꯨꯃꯥꯏꯅ ꯉꯁꯤ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯑꯁꯤꯗ ꯚꯤꯖꯤꯠ ꯇꯧꯔꯒ ꯃꯤꯌꯥꯝꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯍꯦꯟꯂꯨꯝ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯉꯁꯤꯁꯦ ꯔꯣꯜ ꯑꯃꯁꯨ ꯏꯆꯟꯅꯁꯨ ꯂꯧꯕꯤꯔꯦꯀꯣ ꯀꯔꯤ ꯐꯥꯎꯏ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯃꯇꯝꯁꯦ ꯅꯪꯒꯤ ꯆꯦꯒ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯅꯪꯒꯤ ꯐꯤꯗꯕꯦꯛ 하요. ꯍꯥꯏꯒꯦꯁꯦ ꯂꯛꯅꯕꯅꯦ ꯆꯦ ꯅꯨꯄꯤ ꯃꯣꯏꯅꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯑꯦꯗ꯭ꯔꯦꯁꯀꯁꯦ ꯑꯗꯨꯝ ꯑꯃꯃꯨꯛ ꯁꯦꯠ ꯅꯨꯄꯤ ꯑꯣꯏꯗꯤ ꯌꯥꯝ ꯄꯥꯝꯖꯩꯗꯅ ꯑꯗꯨ ꯐꯪꯕꯒꯤꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯂꯣꯏꯅꯅ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝ ꯑꯗꯒꯤ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯅꯦ ꯇꯠꯅ ꯊꯥꯅꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯗꯕꯅꯦ ꯑꯩꯅ ꯐꯅꯌꯥꯝ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯦꯠꯇꯧ ꯂꯩꯔꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯀꯩꯗ ꯇꯥꯏ ꯂꯥꯗ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯂꯥꯅꯦꯕꯁꯦ ꯑꯗꯨꯗꯨꯅ ꯇꯝꯕ ꯌꯥꯕꯁꯨ ꯃꯌꯥꯝ ꯑꯃ ꯇꯝꯍꯧꯔꯦ ꯑꯩꯗꯤ ꯀꯩꯅꯣꯒꯗꯣ ꯉꯁꯥꯏꯒꯤ ꯀꯨꯝ ꯐꯅꯦꯛꯀꯗꯣ ꯑꯩ ꯀꯩꯁꯨ ꯈꯪꯖꯗꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯂꯣꯏꯅꯃꯛ ꯇꯝꯕꯁꯨ ꯐꯪꯉꯦ ꯆꯦꯅꯁꯨ ꯃꯌꯥꯝ ꯇꯥꯛꯄꯤꯔꯦ ꯑꯗꯨꯒ ꯁꯤꯡꯖꯃꯩ 360ꯒꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯄꯒꯤꯁꯨ ꯑꯗꯨꯝ ꯑꯣꯐꯔ ꯄꯤꯅꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯅ ꯒꯤꯚ ꯑꯋꯦꯁꯨ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯩ ꯂꯣꯇ꯭ꯔꯤꯁꯨ ꯑꯃꯨꯛ ꯂꯩꯔꯦ ꯂꯣꯇ꯭ꯔꯤꯁꯨ ꯑꯃꯨꯛ ꯂꯩꯔꯦ ꯁꯦꯌꯔ ꯇꯧꯕꯤꯕ ꯃꯌꯥꯝꯒꯤ ꯁꯤꯁꯨ ꯁꯦꯌꯔ ꯑꯗꯨꯝ ꯇꯧꯕꯤꯕ ꯃꯌꯥꯝꯗꯒꯤ ꯂꯛꯀꯤ ꯋꯤꯅꯔ ꯑꯃꯅꯗꯤ ꯁꯣꯏꯗꯅ ꯐꯪꯒꯗꯣꯏꯅꯤ ꯑꯩꯒꯤ ꯃꯤꯡꯗ ꯀꯅꯥꯅꯣꯝꯇ ꯁꯦꯌꯔ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯤꯒꯤ ꯂꯣꯇꯔꯤ ꯃꯇꯥꯡꯗ ꯑꯧ ꯁꯤꯒꯤ ꯂꯣꯇ꯭ꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯆꯦꯆꯦꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯅꯤꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯀꯩꯅꯥꯒꯤ ꯄꯨꯔꯥ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕꯁꯦꯀꯣ ꯂꯩꯒꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯒꯦꯅ ꯂꯥꯛꯏꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯑꯩꯅ ꯆꯞ ꯃꯥꯟꯅꯕ ꯂꯣꯇꯔꯤꯒꯤ ꯄ꯭ꯔꯥꯏꯁꯇꯣ ꯄꯤꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯂꯩꯖꯔꯒꯦ ꯃꯃꯜꯒ ꯑꯝꯇ ꯍꯨꯟꯖꯔꯣꯏꯅ ꯅꯠꯇ꯭ꯔꯥ ꯑꯧ. ꯌꯣꯟꯊꯣꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛ ꯌꯣꯟꯊꯣꯛꯇ꯭ꯔꯦ. ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯌꯣꯠ ꯁꯤꯠꯇꯕ ꯄꯣꯠꯁꯦ ꯄ꯭ꯔꯥꯏꯁ ꯄꯤꯊꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯃꯥꯅꯦ. ꯕꯠ ꯅꯨꯔꯥ ꯐꯤꯔꯣꯏꯀꯣꯡꯒꯤꯗꯤ ꯑꯗꯨ ꯅꯠꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯗꯤꯃꯥꯟ ꯂꯩꯒꯗꯕ ꯄꯣꯠꯇꯣ ꯑꯗꯨꯅꯦꯕ ꯈ꯭ꯋꯥꯏ ꯄ꯭ꯔꯥꯏꯁ ꯐꯖꯕꯗꯣ ꯍꯦꯛ ꯊꯥꯒꯠꯄꯒ ꯁꯤꯁꯦ ꯀꯩꯅꯥ ꯃꯌꯥꯝ ꯃꯨꯟꯅꯕꯅꯦꯕ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯑꯒꯦꯕ ꯑꯗ ꯑꯩꯅ ꯀꯩꯅꯥ ꯑꯃꯒꯤꯁꯨ ꯑꯝꯇ ꯃꯤꯆꯪ ꯆꯪꯉꯔꯣꯏꯒꯦ ꯂꯣꯇ꯭ꯔꯤ 250ꯗ ꯂꯣꯇ꯭ꯔꯤꯗ ꯅꯣꯏ ꯗꯥꯎ ꯇꯧꯊꯣꯛꯑꯒꯦ. ꯌꯦꯡꯖꯔꯣꯅ ꯇꯧꯊꯣꯛꯑꯕꯅꯦꯕ ꯊꯑꯣꯏꯅ ꯑꯗꯣ ꯀꯣꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯁꯅ ꯌꯥꯡꯈꯩꯅꯤ ꯌꯥꯝ ꯌꯥꯝꯃꯦ ꯌꯥꯝ ꯌꯥꯝꯃꯦ 50 ꯃꯄꯥꯟ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯌꯥꯡꯈꯩ ꯍꯥꯏꯁꯤꯅꯦ ꯈꯨꯌꯥꯝ ꯌꯥꯝ ꯑꯃ ꯅꯨꯡꯉꯥꯏ ꯁꯤꯁꯇꯔ ꯁ꯭ꯇꯦꯂꯥꯅꯁꯨ ꯁꯨꯃꯥꯏꯅ ꯁꯤꯡꯃꯦꯇ꯭ꯔꯤꯛꯁꯤꯒ ꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏ. ꯊꯥꯖꯗꯅ ꯂꯥꯛꯄꯁꯦ ꯁꯤꯗ ꯁꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯗꯤ ꯄꯨꯡꯉꯛꯉꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯑꯃꯨꯛ ꯃꯥꯗꯔꯁ ꯗꯦꯗꯁꯨ ꯑꯩꯒ ꯆꯤꯆꯦ ꯐꯤ ꯌꯦꯡꯁꯦꯅ ꯇꯧꯔꯒ ꯑꯩꯒ ꯌꯦꯡꯃꯤꯟꯅꯔꯒ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯈꯤꯕꯀꯣ ꯃꯌꯥꯝ ꯐꯕꯅꯦ ꯍꯥꯏꯗꯤ ꯑꯇꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯐꯕꯅꯤ ꯗꯥꯎꯟ ꯇꯨ ꯑꯥꯔꯠ ꯑꯣꯏ ꯑꯗꯣ ꯍꯦꯟꯅꯁꯨ ꯃꯥꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯃꯥꯅꯁꯨ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯃꯣꯠ ꯇꯧꯕꯤꯔꯤꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯅꯁꯨ ꯍꯦꯟꯅ ꯇꯧꯔꯛꯄ ꯑꯣꯏꯁꯅꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯃꯥꯏ ꯅꯤꯡꯖꯕꯁꯦ ꯊꯨꯡꯖꯕ ꯑꯣꯏꯁꯅꯨꯅ ꯑꯩ ꯍꯥꯏꯅꯤꯡꯉꯦ ꯆꯦ ꯑꯣꯏꯖꯒꯦꯀꯣ. Thank you so ꯑꯗꯣ much. ꯏꯆꯟꯒꯤ ꯉꯁꯤ ꯀꯩ ꯍꯥꯏꯅꯤ ꯀꯟꯀ꯭ꯂꯨꯖꯟꯁꯦ ꯑꯩꯅ ꯑꯗꯨꯝ ꯄ꯭रोग्राम ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯑꯗꯨꯝ ꯀꯟꯀ꯭ꯂꯨꯖꯟ ꯄꯤ ꯂꯥꯛꯄꯅꯤ ꯉꯁꯤ ꯀꯟꯀ꯭ꯂꯨꯖꯟꯁꯤꯃꯗꯤ ꯏꯆꯟꯅ ꯄꯤꯍꯜꯂꯒꯦ ꯂꯣꯏꯔꯛꯄꯒꯤ ꯀꯟꯀ꯭ꯂꯨꯖꯟ ꯁꯤꯃꯦꯇ꯭ꯔꯤꯁꯦ ꯊꯥꯖꯔꯤꯕ ꯁꯤꯒꯤ ꯀꯟꯀ꯭ꯂꯨꯖꯟ ꯄꯥꯔꯠ ꯑꯃ ꯏꯆꯟꯅ ꯂꯣꯏꯁꯟꯕꯤꯔꯣ
CMA3 live video mayam share to video mayam thank you hai video sam sam da board of thanks hai tare adu mayam para am ta ningsing Singzamai 360 gi loyal fans hai tare ko family dum hai gi imung manung ak tani na khoide imung manung mayam se yam ngasi baw bada sudum support se ngam khai leite na tawbi badu uze akhoi sudum Singzamai 360 gi fan amane adu maina ngasi baw ba tawbi rak pagi aduga ngasi gi episode hai tare ko ngasi numit se evening jima akhoi ga punna spend tawmina bagi adagi je gi su nura phirai kolbu support tawbi ba mayam amasu yawe adugi damakta thank you so much mayam hanna hanna thagachari tungdasu Singzamai 360 na tongan tongan ba maphamda kari kari leibage haibado thi hum tawraga mayam gi maphamda soidana purakpa oisanu pusupurakani haibagi thajabaduga loinana mayam dagi gaina na bagi athang mijari